ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯖꯔꯅꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯇꯥꯡ ꯍꯥꯏꯔꯗꯤ ꯁꯤꯒꯤ ꯏꯟꯖꯨꯔꯤꯁꯤꯗ ꯑꯣꯏꯗꯣꯏꯅꯤ 2021 ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯆꯠꯀꯦꯅ ꯕꯣꯗꯤꯁꯨ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯝꯄꯤꯇꯤꯁꯟꯁꯦ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯦ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯄꯤ ꯇꯥꯔ ꯀꯞꯄꯦ ꯆꯠꯄ ꯐꯪꯉꯔꯣꯏ ꯆꯨꯝꯅ ꯏꯟꯖꯨꯔꯤ ꯅꯠꯇꯦ ꯄꯨꯔꯥ ꯐ꯭ꯔꯦꯛꯆꯔꯅꯤ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯁꯦ ꯇꯥꯏꯇꯥꯅꯤꯌꯝ ꯍꯥꯞꯄꯤꯅꯦꯕ ꯈꯣꯡꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎꯕ ꯖꯤꯝꯗ ꯇꯧ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕꯗꯤ ꯈꯪꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯁꯟꯗꯦꯁꯨ ꯇꯨꯝꯃ ꯂꯩ ꯅꯣꯡꯇꯁꯨ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯨꯗꯦ ꯇꯧꯔꯤꯕ ꯍꯣꯞꯄꯨ ꯎꯁꯜꯂꯛꯇ꯭ꯔꯦꯗ ꯇꯥꯔꯦ ꯕꯣꯗꯤ ꯕꯤꯜꯗꯔꯁꯤꯡꯁꯦ ꯆꯥꯕꯗ ꯇꯧ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯏꯁ ꯃꯁ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯌꯥꯎꯗ꯭ꯔꯗꯤ ꯁꯛꯁꯨ ꯐꯖꯔꯔꯣꯏ ꯁ꯭ꯀꯤꯟꯁꯨ ꯐꯖꯔꯔꯣꯏ ꯃꯁꯜꯁꯨ ꯐꯖꯔꯔꯣꯏ ꯁꯝꯁꯨ ꯐꯖꯔꯔꯣꯏ ꯕꯣꯗꯤ ꯁꯦꯝꯗꯠꯂꯒ ꯏꯁꯅꯣ ꯃꯔꯛꯇ ꯐꯣꯇꯣꯁꯨꯠ ꯇꯧꯔꯨꯁꯤꯔꯣ ꯍꯟꯗꯛꯇꯤ ꯍꯥꯏ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯃꯐꯝꯗ ꯏꯁꯅꯣꯁꯦ ꯊꯦꯡꯛ ꯌꯨ ꯑꯩꯕꯨ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯅ ꯂꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯩ ꯌꯥꯝ ꯃꯇꯤꯛ ꯆꯥꯖꯕꯗꯤ ꯅꯠꯆꯗꯦꯅ ꯈꯟꯖꯩ ꯃꯤ ꯄꯥꯔꯁꯣꯅꯦꯜ ꯆꯣꯏꯁ ꯕꯠ ꯑꯩꯒꯤꯁꯦ ꯈꯪꯗꯦ ꯒꯨꯂꯥ ꯑꯩꯁꯨ ꯑꯗꯨꯝ ꯆꯞ ꯁ꯭ꯋꯤꯠ ꯈꯔ ꯄꯥꯝꯃꯦꯗ ꯗꯣꯅꯠ ꯀꯦꯛꯀꯨꯝꯕ ꯗꯣꯅꯠꯀꯨꯝꯕ ꯈꯔ ꯑꯗꯨꯝ ꯄꯥꯝꯃꯦ ꯀ꯭ꯔꯦꯚꯤꯡ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯁꯦ ꯀ꯭ꯔꯦꯚꯤꯡ ꯑꯁꯤꯃꯗꯤ ꯑꯍꯥꯟꯕꯗ Punshiba Bribasil ꯌꯥꯝ ꯌꯪꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯦꯊ꯭ꯂꯦꯠ ꯑꯣꯏꯅꯁꯨ ꯂꯩꯔꯝꯃꯤꯅꯤꯀꯣ ꯑꯦꯊ꯭ꯂꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯌꯪ ꯑꯣꯏꯅ ꯀꯣꯆ ꯑꯣꯏꯅ ꯀꯥꯔꯛꯄꯁꯦ ꯑꯗꯨꯒ ꯑꯦꯊ꯭ꯂꯦꯠ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯀꯣꯆ ꯑꯣꯏꯅ ꯀꯥꯔꯛꯄꯁꯦ ꯀꯃꯥꯏꯅ ꯐꯥꯎꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯍꯧꯈ꯭ꯔꯤꯅꯣꯗꯣ ꯀꯣꯆ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯀꯩꯁꯨ ꯀꯨꯏꯖꯗ꯭ꯔꯤꯕ ꯍꯥꯟꯅ ꯖꯤꯝꯗ ꯇ꯭ꯔꯦꯅꯔ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯀꯣꯆ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯖꯔꯅꯤꯁꯤꯗꯤ ꯇꯁꯦꯡꯅ ꯀꯨꯏꯖꯗ꯭ꯔꯤꯕ ꯑꯗꯩ ꯏꯁꯥꯃꯛꯁꯨ ꯑꯦꯊ꯭ꯂꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯑꯃꯒꯤ ꯃꯈꯥꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯀꯣꯆꯁꯦ ꯇꯁꯦꯡꯅ ꯑꯣꯏꯅꯤꯡꯗ꯭ꯔꯤ ꯑꯦꯊ꯭ꯂꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯑꯗꯨ ꯁꯨꯝ ꯑꯩꯒꯤ ꯅꯛꯅꯕ ꯑꯩ ꯊꯥꯖꯕꯤꯕ ꯈꯔ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯊꯦꯡꯅꯖꯔꯛꯄ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯣ ꯑꯗꯨ ꯁꯤꯌꯔ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯃꯊꯪ ꯑꯗꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯑꯥꯎꯠꯁꯥꯏꯗꯠꯇ ꯀꯣꯝꯄꯤꯇꯤꯁꯟ ꯈꯔ ꯆꯠꯆꯔꯨꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯑꯣꯟꯂꯥꯏꯟꯗ ꯀ꯭ꯂꯥꯏꯟ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯦꯊ꯭ꯂꯦꯠ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯅꯧꯅ ꯀꯣꯆꯀꯤ ꯖꯔꯅꯤꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯑꯗꯨꯒ ꯑꯩꯅ ꯇꯥꯛꯆꯔꯤꯕ ꯑꯌꯥꯝꯕꯅꯁꯨ ꯑꯣꯟꯂꯥꯏꯟꯗ ꯂꯣꯏ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯍꯥꯏꯗꯤ ꯁꯥꯟꯅꯃꯤꯟꯅꯕ ꯐꯪꯗꯕꯅꯤꯅ ꯃꯣꯏ ꯀꯣꯝꯄꯤꯇꯤꯁꯟ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯈꯣꯠꯂꯒ ꯈꯤꯇꯪ ꯇꯧꯃꯤꯟꯅꯕꯅꯤ나 ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒ ꯏꯁꯥꯁꯨ ꯑꯃꯨꯛ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯀꯣꯆꯅ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯆꯍꯤ ꯌꯥꯝꯗ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯈ꯭ꯔꯕ ꯑꯣꯏꯗꯤ ꯐꯕ ꯏꯁꯥꯁꯨ ꯑꯃꯨꯛ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯒ ꯀꯣꯆ ꯑꯣꯏꯅ ꯆꯪꯉꯛꯄꯁꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨ Bribasilꯒꯤꯁꯨ ꯑꯗꯨꯝ ꯂꯦꯡꯒꯥ Punshibaꯒ ꯂꯦꯡꯒꯥꯅꯤꯀꯣ ꯑꯗꯨꯝ ꯌꯪꯅꯤꯀꯣ ꯌꯪ ꯑꯣꯏꯔꯛꯄꯁꯤꯗ ꯑꯗꯨꯝ ꯏꯁꯥꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯑꯗꯨꯗꯨꯒ ꯀꯣꯆꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤ ꯁꯤꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯤ ꯈꯪꯗꯦ ꯍꯥꯟꯅ ꯊꯥꯖꯗꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯩꯁꯨ ꯍꯥꯟꯅ ꯖꯤꯝꯒꯤ ꯃꯈꯥꯗ ꯖꯁ ꯑꯦꯁ ꯑ ꯐꯤꯠꯅꯦꯁ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯣꯔ ꯗꯦꯟ 4 years ꯑꯗꯨꯃꯥꯏꯅ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯕꯠ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯤꯜ ꯑꯥꯏ ꯑꯦꯝ ꯑꯦꯊ꯭ꯂꯦꯠ ꯑꯦꯖ ꯑ ꯀꯣꯆ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯥꯅꯤꯡꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯑꯩ ꯄꯨꯟꯁꯤꯕꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯗꯣ ꯂꯥꯏꯛ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯑꯅꯛꯄꯗꯅ ꯍꯣꯏ ꯑꯁ ꯃꯥꯒ ꯇꯧꯃꯤꯟꯅꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯂꯥꯛꯄꯗꯒꯤ ꯁꯨꯝ ꯇꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯒꯤ ꯏꯊ ꯑꯍꯟ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯍꯩꯕ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯗꯒꯤ ꯈꯥꯡ ꯍꯥꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯛꯏ ꯑꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯁ ꯇꯧꯕꯤꯕ ꯀꯥꯡꯕꯨ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯊꯍꯟꯅꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯣꯔ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯝꯄꯤꯇꯤꯁꯟꯇꯗ ꯅꯠꯇꯅ ꯑꯗꯨꯝ ꯃꯄꯥꯟ ꯂꯝꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯀꯝꯄꯤꯇꯤꯁꯟ ꯐꯥꯎꯕ ꯊꯣꯛꯆꯔꯨꯔꯦ ꯑꯦꯆꯤꯞꯃꯦꯟ ꯀꯌꯥ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯃꯥꯏꯅ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯥꯇ꯭ꯔꯒꯤ ꯑꯦꯆꯤꯞꯃꯦꯟ ꯍꯟꯗꯛꯁꯨ ꯑꯅꯧꯕ ꯈꯔꯁꯨ ꯐꯪꯕ ꯑꯩꯈꯣꯏ ꯎꯖꯩꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯐꯪꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯑꯦꯆꯤꯞꯃꯦꯟꯗꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯐꯪꯈꯤꯕꯁꯦ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯦ ꯁꯤꯗꯒꯤ ꯑꯩ ꯏꯅꯥꯎ ꯃꯅꯤꯄꯨꯔꯗ ꯀꯣꯝꯄꯤꯇꯤꯁꯟ ꯃꯥꯁꯦ NPC ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯒ ꯑꯗꯨꯒ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯍꯥꯟꯅ ꯆꯠꯄꯅꯦ ꯕꯦꯡꯒ꯭ꯂꯣꯔꯒꯤꯁꯦ INBA ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯨꯒꯤ INBAꯁꯦ ꯀꯦꯇꯦꯒꯣꯔꯤ ꯑꯅꯤꯃꯛꯁꯦ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯒ ꯕ꯭ꯔꯣ ꯀꯥꯔꯗ 2 ꯂꯧꯖꯔꯦ ꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯃꯤꯠ 2 ꯀꯥꯟꯅꯔꯒ ꯑꯃꯨꯛ ꯒꯣꯋꯥꯗ
ꯑꯩꯈꯣꯏ ꯆꯠꯂꯀꯥꯟꯗ ꯑꯥꯏ ꯀꯣꯝꯄꯤꯠ ꯅꯦꯆꯔꯦꯜꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯣ ꯀꯥꯔꯠ ꯂꯧꯔꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗ ꯑꯗꯨꯒ ꯄ꯭ꯔꯣ ꯀꯥꯔꯠ ꯂꯧꯕ ꯃꯌꯥꯝꯒꯤ ꯑꯃꯨꯛ ꯄ꯭ꯔꯣ ꯁꯣ ꯇꯧꯕꯗꯁꯨ ꯄ꯭ꯔꯣ ꯁꯣꯁꯨ ꯑꯃꯨꯛ ꯋꯤꯟ ꯇꯧꯖꯔꯦ ꯂꯧꯔꯤꯕ ꯃꯤ ꯌꯥꯝ ꯍꯣꯠꯅꯔꯛꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯥꯏ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯥ ꯃꯁꯥꯁꯦ ꯃꯩꯇꯩꯅꯦ ꯃꯩꯇꯩ ꯑꯣꯏꯔꯒꯁꯨ ꯃꯥ ꯃꯁꯥꯁꯦ ꯀꯁꯥꯔꯗꯒꯤ ꯃꯩꯇꯩꯅꯦ ꯂꯛꯈꯤꯄꯨꯔꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯈꯤꯇꯪ ꯃꯥꯅ ꯁꯦꯅꯤꯌꯔ ꯑꯣꯏ ꯑꯩ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯕꯤꯀꯤ ꯑꯔꯥꯝꯕꯝ ꯍꯥꯏꯅ ꯂꯛꯈꯤꯄꯨꯔꯗꯒꯤ ꯃꯥꯁꯨ ꯖꯤꯝ ꯑꯣꯅꯔꯅꯤ ꯃꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯃꯤꯟꯅꯖꯦꯅ ꯄꯥꯎ ꯐꯥꯎꯔꯛꯄꯗꯒꯤ ꯍꯥꯟꯅꯗꯩꯕꯨꯗꯤ ꯑꯩꯈꯣꯏ ꯇꯤꯟꯅꯔ ꯑꯗꯨꯝ ꯂꯩꯖꯩ ꯑꯗ ꯀꯣꯝꯄꯤꯇꯤꯁꯟꯒꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯃꯤꯟꯅꯁꯦꯅ ꯇꯧꯃꯤꯟꯅꯈꯤꯕꯅꯦ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯒ ꯃꯥꯁꯦ ꯃꯁꯥꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ ꯁꯦꯡꯅ ꯃꯥ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯎ ꯁꯨꯕ ꯇꯁꯦꯡꯅ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯟꯕ ꯀꯥꯔꯄꯦꯟꯇꯔꯅꯦꯕ ꯑꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯇꯥꯔꯀꯥꯟꯗ ꯑꯩꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯣ ꯃꯉꯣꯟꯗ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯆꯔꯒ ꯁꯤꯌꯔ ꯇꯧꯖꯔꯒ ꯑꯗꯨꯝ ꯑꯥꯗꯃꯛꯇꯁꯨ ꯑꯗꯨꯝ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯇꯧꯈꯤ ꯍꯥꯏꯗꯤ ꯍꯥꯟꯅꯗꯩ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯃꯤꯁꯨ ꯅꯠꯇꯕꯅꯤ나 ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯒ ꯀꯣꯝꯄꯤꯇꯤꯁꯟꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯁꯥꯇ꯭ꯔꯈꯩꯁꯦ ꯑꯅꯝꯕꯅ ꯑꯩꯒꯤ ꯃꯁꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯣ ꯁꯤꯒꯤꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯖꯔꯅꯤꯁꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯐꯥꯗꯔ ꯑꯣꯐ ꯇꯨ ꯌꯥꯝ ꯑꯍꯟꯅꯦꯕꯀꯣ ꯑꯗꯨꯗ ꯁꯨꯝ ꯊꯥꯖꯗꯕꯗꯣ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯑꯉꯥꯡ ꯃꯌꯥꯝ ꯏꯟꯈꯠꯂꯛꯄ 22 to 23 ꯃꯔꯛꯇꯨꯗ ꯑꯩ ꯀꯝꯄꯤꯠ ꯇꯧꯕꯗꯣ ꯃꯥꯗꯤ 40ꯗꯤ ꯌꯩꯗꯣꯔꯦ ꯋꯥꯔꯤꯅꯤ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯌꯥꯝ ꯊꯥꯖꯗꯕꯗꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯃꯥꯕꯨ ꯊꯣꯛꯀꯗ꯭ꯔꯅꯦ ꯑꯣꯔ ꯁꯝꯊꯤꯡ ꯂꯩꯗꯅ ꯁꯨꯝ ꯖꯤꯝ ꯁꯥꯟꯅꯩꯅꯦ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯗꯥꯡꯗ ꯆꯠꯅꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯀꯟꯁꯦꯞꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯌꯥꯅꯤ ꯏꯌꯥꯝꯕ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯃꯤꯁꯦ ꯁ꯭ꯇꯦꯖ ꯊꯣꯛꯂꯛꯄ ꯀꯦꯃꯦꯔꯥ ꯃꯥꯡ ꯊꯣꯛꯂꯛꯄꯁꯦ ꯊꯛꯀꯠꯄ ꯈꯪꯉꯝꯕ ꯄꯣꯠ ꯀꯥꯎꯕ ꯂꯩꯂꯠꯄꯁꯦ ꯍꯧꯅꯁꯥꯅꯦ ꯁꯦꯝ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁ꯭ꯇꯦꯖꯇꯁꯨ ꯀꯥꯕꯗ ꯃꯤ ꯊꯛꯀꯠ ꯑꯩꯅ ꯏꯌꯥꯝꯕ ꯂꯥꯏꯛ ꯃꯄꯥꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯆꯧꯕꯗꯗꯤ ꯍꯥꯟꯅ ꯀꯥꯎꯅꯨ ꯊꯛꯀꯠꯂꯒ ꯀꯩꯅꯣ ꯇꯧꯅ ꯃꯆꯥꯒꯤ ꯃꯅꯤꯄꯨꯔ ꯁꯤꯜꯂꯤꯁꯤꯅ ꯍꯥꯟꯅ ꯌꯦꯡꯁꯦ ꯈꯣꯠꯁꯦꯅ ꯐꯥꯒꯤꯗꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯐꯤꯠꯅꯦꯁ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯀꯝꯄꯤꯇꯤꯁꯟꯗꯒꯤ ꯍꯥꯟꯅ ꯀꯥꯔꯦ ꯒꯣꯜ ꯂꯧꯔꯦ ꯕꯠ ꯋꯤ ꯃꯤꯁ ꯗ ꯑꯣꯚꯔꯑꯣꯜ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯗꯨꯗꯁꯨ ꯑꯗꯨꯝ ꯊꯛꯀꯠꯂꯦ ꯈꯪꯉꯦ ꯍꯥꯏꯗꯤ ꯃꯤ ꯃꯥꯡ ꯊꯣꯛꯑꯒ ꯄꯣꯁ ꯇꯧꯕꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯣꯏ ꯑꯣꯚꯔꯑꯣꯜ ꯑꯣꯏꯗꯨꯅ ꯍꯦꯟꯅ ꯕꯣꯗꯤ ꯀꯟꯗꯤꯁꯅꯤꯡ ꯈꯤꯇꯪ ꯍꯦꯟꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯈꯤꯇꯪ ꯑꯗꯣ ꯑꯩ ꯁꯥꯇ꯭ꯔꯗꯨꯁꯨ ꯊꯤꯗꯦ ꯍꯥꯏꯔꯣꯏ ꯑꯗꯨꯗꯒꯤ ꯃꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯏꯛ ꯏꯝꯐꯥꯜ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏ ꯃꯥꯅꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯀꯦꯟ ꯇꯥꯔꯦ ꯗꯦꯟ ꯑꯥꯐꯇꯔ ꯗꯦꯠ ꯃꯤꯁꯇꯔ ꯈꯝꯕ ꯑꯣꯚꯔꯑꯣꯜ ꯂꯧꯋꯦ ꯂꯥꯏꯟ ꯆꯟꯕꯤꯗꯅꯀꯣ ꯑꯥꯐꯇꯔ ꯗꯦꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯄꯥꯟ ꯂꯝꯒꯤꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯝ ꯒꯣꯜ ꯂꯧꯋꯦ ꯀꯦꯇꯦꯒꯣꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯀꯣꯆ ꯑꯣꯏꯔꯛꯄꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯦꯊꯂꯤꯠ ꯏꯁꯥꯁꯨ ꯑꯗꯨꯝ ꯑꯦꯊꯂꯤꯠꯁꯨ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤꯅ ꯁꯤꯒꯤ ꯑꯅꯤꯒꯤ ꯕꯦꯂꯦꯟꯁ ꯑꯃ ꯄꯨꯔꯛꯄꯗꯨꯗꯀꯣ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯅ ꯆꯪꯉꯛꯈꯤꯕꯁꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗ ꯆꯪꯉꯛꯈꯤꯕꯁꯦ ꯍꯥꯏꯗꯤ ꯅꯕꯥꯅꯤꯒꯤꯁꯨ ꯄꯨꯔꯥ ꯇꯣꯉꯥꯟꯕꯅꯤꯗꯅ ꯑꯃꯅ ꯅꯦꯆꯔꯦꯜꯅꯤ ꯑꯃꯅ ꯅꯦꯆꯔꯦꯜ ꯅꯠꯇꯦ ꯁꯤꯕꯅ ꯅꯦꯆꯔꯦꯜ ꯅꯠꯇꯦ ꯅꯪꯅ ꯅꯦꯆꯔꯦꯜꯅꯤꯗꯅ ꯀꯃꯥꯏꯅ ꯆꯪꯉꯛꯈꯤꯕꯅꯣꯗꯣ ꯑꯍꯥꯟꯕꯗꯨꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯁꯥꯟꯅꯖꯔꯛꯈꯤꯕ ꯅꯠꯇꯦꯕ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯐꯤꯠ ꯑꯣꯏꯅ ꯂꯩꯕꯁꯦ ꯑꯗꯨꯝ ꯄꯥꯝꯃꯛꯑꯦ ꯍꯥꯏꯗꯤ ꯑꯥꯎꯠꯗꯣꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯤꯑꯕ ꯍꯥꯏꯗꯤ ꯑꯗꯣ ꯍꯥꯟꯅꯗꯤ ꯄꯨꯔꯥ ꯁꯤꯖꯟ ꯄ꯭ꯂꯦꯌꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤ ꯍꯥꯏꯅꯕꯗ ꯐꯥꯒꯤꯁꯨ ꯚꯥꯏ ꯉꯥꯏꯍꯥꯛꯀꯤ ꯇꯧꯕꯗ ꯀ꯭ꯔꯤꯀꯦꯠ ꯑꯃꯨꯛ ꯁꯥꯟꯅꯅꯤ ꯐꯨꯠꯕꯣꯜ ꯑꯃꯨꯛ ꯁꯥꯟꯅꯅꯤ ꯑꯗꯨꯝ ꯕꯦꯗꯃꯤꯟꯇꯟ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯥꯟꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯖꯤꯝꯒꯨꯝꯕ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯖꯤꯝꯒꯨꯝꯕ ꯍꯥꯡꯉꯦꯅ ꯆꯠꯂꯨꯕꯅꯦꯕ ꯑꯗ ꯁꯨꯝ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔꯁꯤꯡ ꯑꯣꯖꯥ ꯑꯐꯕꯁꯤꯡ ꯂꯩꯔꯝꯕꯗꯣ ꯃꯣꯏ ꯎꯕꯗꯩ ꯈꯔ ꯑꯗꯨꯝ ꯕꯤꯠ ꯌꯥꯎꯔꯛꯄ ꯍꯧꯔꯛꯑꯦ ꯏꯁꯥꯁꯦ ꯐꯅꯤꯡꯕ ꯈꯣꯠ ꯑꯗꯩ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯑꯩ ꯏꯃꯥꯟꯅꯕꯁꯦ ꯊꯦꯡꯅꯔꯦꯕ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯀꯣꯝꯄꯤꯇꯤꯁꯟ ꯊꯣꯛꯇꯣꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯗ ꯃꯇꯝꯁꯤꯗꯗꯤ ꯑꯩ ꯏꯁꯥꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯖꯔꯤ ꯏꯁꯥꯁꯦ ꯀꯦꯞꯇꯦꯟꯒ ꯑꯣꯏꯔꯤ ꯃꯇꯝꯗꯨꯗ ꯑꯗ ꯑꯩ ꯐꯨꯠꯕꯣꯜꯁꯤꯗ ꯀꯣꯛꯇ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦꯕ ꯐꯨꯠꯕꯣꯜ ꯃꯦꯠꯆꯁꯦ ꯁꯥꯟꯅꯗꯧꯕ ꯃꯇꯝꯁꯤꯗ ꯋꯥꯠꯂꯤꯕ ꯑꯗ ꯃꯥ ꯎꯔꯨꯕꯗ ꯑꯩꯁꯦ ꯄꯨꯔꯥ ꯉꯥꯎꯈ꯭ꯔꯦꯕ ꯑꯁ ꯕꯣꯗꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝ ꯌꯥꯖꯥꯅꯤꯒ ꯑꯩ ꯃꯉꯣꯟꯗ ꯍꯪꯉꯦ ꯃꯇꯝꯗꯨ ꯀꯃꯥꯏꯅ ꯆꯥꯒꯦ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯀꯥꯏꯅ ꯑꯩ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯍꯧꯔꯦ ꯖꯤꯝꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯃꯃꯥꯡꯗ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯀꯥꯏ ꯊꯪꯅꯕꯒꯤꯗꯨ ꯆꯠꯄ ꯍꯧꯔꯦꯕ ꯑꯗ ꯃꯥ ꯊꯦꯡꯅꯕꯗꯒꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯀꯣꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯊꯣꯛꯅꯤꯡꯕꯒꯤ ꯊꯤꯜ ꯐꯥꯎꯔꯛꯄꯗ ꯑꯗꯨꯝ ꯈꯔ ꯍꯧꯈ꯭ꯔꯦꯕ ꯌꯨꯝꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯌꯨꯝꯗꯗꯤ ꯌꯥꯗꯦꯕ ꯖꯤꯝ ꯁꯥꯟꯅꯕ ꯆꯥꯎꯕ ꯍꯦꯜꯂꯔꯣꯏ ꯏ ꯑꯣꯅꯤ ꯑꯗꯨꯝ ꯉꯥꯛꯇꯅꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯅꯕꯤ ꯑꯗꯩ ꯂꯣꯟꯅꯒ ꯑꯗꯨꯝ ꯁꯥꯟꯅꯩꯌꯦꯕ ꯌꯨꯝꯗ ꯍꯥꯏꯗꯣꯛꯇꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨ ꯍꯥꯏꯗꯤ ꯗꯥꯏꯠ ꯆꯥꯔꯛꯇꯕꯅꯦ ꯁꯣꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯀꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯁꯨꯡꯆꯥ ꯆꯥꯗꯕꯤꯗꯅꯦꯕ ꯁꯥꯟꯅꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯝꯖꯕꯗꯨꯗ ꯁꯨꯝ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯗ ꯏꯃꯥꯟꯅꯕꯁꯦ ꯊꯦꯡꯅꯕꯗꯤ ꯑꯗꯨꯝ ꯑꯗꯩ ꯈꯔ ꯍꯧꯖꯔꯦ ꯑꯗꯨꯒ ꯀꯣꯝꯄꯤꯇꯤꯁꯟ ꯊꯣꯛꯑ ꯀꯣꯆ ꯑꯣꯏꯅ ꯂꯥꯛꯄꯁꯤꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯍꯥꯏꯗꯤ ꯇꯨ ꯕꯤ ꯑꯣꯅꯦꯁ ꯑꯩ ꯍꯧꯖꯤꯛ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯦ ꯑꯩ ꯍꯥꯟꯅ ꯆꯍꯤ 9 yearsꯇꯤ ꯑꯩ ꯅꯦꯆꯔꯦꯜꯗ ꯁꯥꯟꯅꯖꯔꯝꯃꯦ ꯇꯤꯜ 2022 23ꯗꯩ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯆꯦꯂꯦꯟꯖꯦꯁꯁꯦ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯦꯆꯔꯦꯜ ꯅꯠꯇꯕꯅꯤꯅ ꯑꯩ ꯍꯟꯗꯛꯀꯤ ꯔꯤꯁꯦꯟꯠꯂꯤ ꯂꯧꯈꯤꯕ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯅꯦꯆꯔꯦꯜ ꯀꯣꯝꯄꯤꯇꯤꯁꯟ ꯉꯥꯛꯇꯅꯦꯕ INBSꯁꯨ ICNꯁꯨ ꯑꯗꯣ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯅꯦꯆꯔꯦꯜ ꯅꯠꯇꯕ ꯀꯣꯆꯇꯨꯅ ꯇꯥꯛꯑꯒ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟꯗꯣ ꯀꯃꯥꯏꯅ ꯅꯦꯆꯔꯦꯜꯅꯦ ꯊꯥꯖꯗꯣꯏꯅꯣ ꯏꯚꯟ ꯍꯟꯗꯛꯀꯤ ꯃꯃꯥꯡꯗ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃꯗꯁꯨ
ꯇꯦꯁꯇꯤꯡꯗ ꯐꯦꯜ ꯑꯣꯏꯔꯛꯏꯅꯦ ꯄꯣꯂꯤꯒ꯭ꯔꯥꯐ ꯇꯦꯁꯇꯤꯡꯗ ꯑꯗꯨꯝꯕ ꯆꯦꯂꯦꯟꯖꯦꯁꯁꯦ ꯌꯥꯝ ꯂꯩ ꯍꯦꯟꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯁꯥꯟꯅꯕꯁꯦ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯕ ꯑꯗꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯑꯣꯏꯅ ꯎꯒꯗꯧꯅꯁꯨ ꯑꯗꯨꯝ ꯈꯜꯂꯤꯗꯅ ꯑꯗꯨꯗꯨꯅ ꯅꯪꯒꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯖꯤꯝ ꯁꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯊꯥꯖꯔꯨꯗꯦꯕꯀꯣ ꯈꯟꯕꯁꯨ ꯂꯩꯈꯤꯗꯦ ꯕꯠ ꯐꯤꯠ ꯑꯣꯏꯔ ꯂꯩꯔꯛꯄꯗꯤ ꯁꯨꯝ ꯄꯥꯝꯃꯦ ꯕꯠ ꯑꯗꯨ ꯃꯇꯝꯗꯨꯗ ꯖꯤꯝꯒꯤ ꯋꯦꯕꯁꯦ ꯐꯤꯠꯅꯦꯁ ꯍꯥꯏꯗꯤ ꯖꯁ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯨꯗꯤ ꯀꯩꯁꯨ ꯄꯥꯝꯃꯨꯕ ꯑꯣꯏꯗꯦꯕ ꯃꯇꯝꯗꯨꯗ ꯂꯦꯖꯔ ꯑꯦꯟ ꯒ꯭ꯂꯣꯕꯣꯏ ꯑꯗꯨꯗꯒꯤ ꯖꯦꯞꯁꯤꯔꯣꯏ ꯌꯥꯝ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯅꯦꯕ ꯏꯟꯇꯔꯅꯦꯠꯀ ꯈꯔ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯛꯄꯒꯤ ꯑꯗ ꯑꯩꯈꯣꯏꯁꯨ ꯁꯤꯒꯨꯝꯕ ꯕꯣꯗꯤꯁꯤꯗꯤ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯂꯥꯏꯛ ꯑꯗꯨꯗꯒꯤ ꯁꯨꯝ ꯏꯃꯥꯟꯅꯕꯒ ꯍꯧꯅꯔꯒ ꯂꯣꯀꯦꯜ ꯖꯤꯝ ꯍꯥꯏꯇꯥꯔꯦ ꯂꯣꯀꯦꯜ ꯖꯤꯝꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯁꯣꯔꯖꯤꯠꯀꯤ ꯖꯅꯀꯤ ꯕꯥꯔꯕꯦꯜ ꯀ꯭ꯂꯕ ꯑꯅ ꯁꯤꯡꯖꯃꯩ ꯃꯌꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕꯅꯦ ꯑꯗꯨꯒ ꯆꯠꯄ ꯍꯧꯔꯒ ꯑꯣꯖꯥ ꯑꯩ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯍꯧꯈ꯭ರೆ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯇꯣꯡꯅꯈꯤꯕ ꯕꯠ ꯑꯩꯗꯤ ꯁ꯭ꯇꯤꯜ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯋꯦ ꯃꯥꯏ ꯃꯈꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯄ ꯈꯣꯠꯄ 20 ꯁꯨꯗ꯭ꯔꯤ ꯃꯇꯝꯗꯨꯗ ꯖꯁ ꯑꯦꯠ ꯗ ꯑꯦꯖ ꯑꯣꯐ 19 ꯑꯩ ꯀꯝꯄꯤꯠ ꯇꯧꯕ ꯍꯧꯒꯦ ꯑꯦꯟ ꯁ꯭ꯇꯤꯜ ꯃꯦꯅꯦꯖ ꯇꯨ ꯋꯤꯟ ꯑꯣꯚꯔꯑꯣꯜ ꯑꯗꯨꯃꯥꯏꯅ ꯇꯝ ꯍꯧꯔꯛꯈꯤꯕꯅꯦ ꯑꯗꯨꯒ ꯑꯦꯖ ꯑ ꯀꯔꯤ ꯀꯣꯆ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯁꯤ ꯑꯩ ꯈꯪꯍꯧꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯝ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯑꯗꯨꯝ ꯀ꯭ꯂꯥꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕꯁꯤꯡ ꯃꯣꯏꯅ ꯇꯧꯁꯦ ꯈꯣꯠꯁꯦꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯇꯞ ꯍꯧꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯔꯇꯤꯐꯤꯀꯦꯁꯟ ꯀꯩꯀꯥꯕꯨꯗꯤ ꯍꯥꯟꯅꯕꯨꯗꯤ ꯄꯥꯏꯖꯔꯦ ꯕꯠ ꯑꯩ ꯑꯗꯨꯝ ꯑꯦꯖ ꯑ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯑꯦꯊ꯭ꯂꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯈꯤꯒꯦꯅꯁꯨ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯪ ꯆꯍꯤ 19ꯗꯒꯤ ꯑꯗꯨꯝ ꯑꯗꯨꯋꯥꯏꯗꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦꯅ ꯍꯥꯏꯌꯦꯅꯀꯣ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯆꯪꯈꯤ ꯑꯗꯨꯗꯨꯒ ꯀꯔꯝꯕ ꯏꯟꯇꯔꯦꯁꯇꯒꯤ ꯆꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯟꯇꯔꯅꯦꯠꯁꯦ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯍꯧꯔꯛꯄ ꯃꯇꯝꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯟꯇꯔꯅꯦꯠꯇ ꯄꯤꯛꯆꯔꯒꯨꯝꯕ ꯃꯁꯥ ꯐꯕꯒꯤ ꯁꯨꯝ ꯎꯕꯁꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯂꯦꯖꯔ ꯑꯦꯟ ꯒ꯭ꯂꯣꯕ ꯖꯦꯞ ꯁꯥꯏꯠ ꯑꯗꯨꯗꯒꯤ ꯃꯣꯏꯁꯦ ꯎꯕ ꯍꯧꯔꯦ ꯑꯗꯨꯅ ꯐꯖꯩ ꯈꯣꯠꯂꯦꯅ ꯋꯥꯈꯜꯗꯁꯨ ꯃꯣꯇꯤꯚꯦꯠ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯁꯨꯝ ꯃꯇꯝꯗꯨꯗ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯇꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝꯃꯨꯛ ꯍꯧꯅꯔꯒ ꯑꯅꯛꯄ ꯖꯤꯝ ꯂꯣꯀꯦꯜꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯑꯗꯨꯗ ꯖꯤꯝꯁꯦ ꯁꯤ ꯃꯃꯤꯡ ꯀꯧꯋꯦ ꯈꯣꯠꯂꯦꯁꯨ ꯈꯪꯗꯦ ꯍꯥꯟꯅ ꯕꯠ ꯖꯅꯀꯤ ꯕꯥꯔꯕꯦꯜ ꯀ꯭ꯂꯕ ꯑꯅ ꯁꯤꯡꯖꯃꯩ ꯃꯌꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕꯅꯦ ꯑꯣꯖꯥ ꯕꯤꯁꯣꯔꯖꯤꯠ ꯍꯣꯏꯒꯤ ꯃꯥꯒꯤꯗ ꯑꯗꯨꯝ ꯆꯠꯄ ꯍꯧꯈꯤꯕꯅꯦ ꯑꯗꯨꯗ ꯑꯩ ꯖꯁ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯈꯣꯠꯈꯤꯕꯗꯤ ꯂꯩꯇꯦꯕ ꯑꯩꯅ ꯑꯗꯨ ꯆꯠꯄ ꯀꯥꯟꯗ ꯆꯍꯤ ꯑꯗꯨꯝ 17 ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ ꯑꯗꯨꯝ ꯑꯣꯜꯂꯛꯄꯆꯍꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯗꯨꯝ ꯑꯣꯖꯥꯅ ꯊꯣꯛꯁꯦ ꯈꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯊꯣꯛꯄ ꯈꯣꯠꯄ ꯍꯧꯔꯛꯈꯤ ꯑꯉꯥꯡ ꯑꯣꯏꯅ ꯄꯨꯟꯁꯤꯕꯒꯤꯗꯤ ꯉꯁꯥꯏ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯗꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯍꯥꯏꯗꯤ ꯌꯣꯟꯅꯤ ꯑꯗꯨ ꯇꯧꯅꯤ ꯆꯥꯎ ꯍꯦꯜꯂꯔꯣꯏꯅ ꯑꯗꯨꯝꯕꯒꯤꯗꯤ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯈꯤꯇꯪ ꯐꯦꯁ ꯇꯧꯔꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯅꯤ나 ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯊꯤꯡꯕ ꯈꯣꯠꯄ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯝ ꯄꯥꯝꯃꯒ ꯑꯗꯨꯝ ꯆꯠꯂꯣ ꯈꯣꯠꯂꯣ ꯅꯪ ꯑꯄꯥꯝꯕ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯌꯥꯝꯅ ꯔꯤꯁꯣꯔꯁ ꯆꯪꯕ ꯀꯩꯅꯣ ꯒꯦꯝ ꯑꯃꯁꯨ ꯑꯣꯏꯔꯤꯅꯤꯗꯅꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯦꯛ ꯆꯪꯉꯛꯄꯁꯤꯗ ꯉꯁꯥꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯥꯔꯛꯀꯦ ꯍꯥꯏꯅ ꯇꯥꯔꯛꯄ ꯃꯇꯝꯗꯨꯗꯀꯣ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗ ꯅꯣꯏꯅ ꯊꯦꯡꯅꯔꯛꯄꯗ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯊꯦꯡꯅꯩ ꯍꯥꯟꯅ ꯀꯣꯝꯄꯤꯇꯤꯁꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯁꯨꯝꯅ ꯐꯤꯠꯅꯦꯁ ꯑꯣꯏꯅ ꯁꯥꯟꯅꯔꯤꯉꯩꯗꯗꯤ ꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯝ ꯊꯣꯛꯑꯝꯗꯦꯕ ꯑꯗꯨꯝ ꯏꯁꯥꯗ ꯐꯤꯠ ꯑꯣꯏꯔꯒ ꯑꯗꯨꯝ ꯍꯥꯟꯅ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯗ ꯍꯧꯔꯛꯄꯅꯦ ꯀꯣꯂꯦꯖ ꯆꯠꯄ ꯑꯗꯨ ꯃꯇꯝ ꯍꯥꯡꯕ ꯀꯥꯟꯗ ꯁꯥꯟꯅꯕꯅꯦꯕ ꯅꯨꯡꯇꯤꯒꯤ ꯖꯤꯝ ꯆꯠꯇ ꯌꯥꯗꯦꯅ ꯍꯥꯟꯅ ꯀꯩꯁꯨ ꯇꯧꯔꯝꯗꯦꯕ ꯑꯗꯣ ꯀꯣꯝꯄꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯗꯨꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕꯁꯦ ꯑꯗꯨꯝ ꯐꯦꯁ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟꯁꯨ ꯑꯣꯏꯔꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯆꯠꯅꯕꯁꯨ ꯍꯣꯠꯅꯕ ꯀꯣꯝꯄꯤꯇꯤꯁꯟ ꯊꯣꯛꯄ ꯍꯥꯏꯗꯤ ꯑꯍꯦꯟꯕ ꯇꯥꯟꯅꯔꯛꯀꯗꯣꯏꯅꯤꯗ ꯑꯗꯩ ꯆꯥꯕ ꯈꯣꯠꯄꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯌꯨꯝꯗꯁꯨ ꯑꯩꯒꯤꯗꯤ ꯑꯣꯏꯅꯗꯤ ꯌꯥꯔꯒꯁꯨ ꯍꯧꯈꯤꯗꯦꯕ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯨꯝꯕꯗ ꯄꯩꯁా ꯍꯦꯟꯅ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯌꯥꯝ ꯇꯧꯔꯛꯑꯦ ꯀꯣꯟꯅꯕꯨꯗꯤ ꯋꯥꯔꯤ ꯂꯩꯊꯣꯛꯑꯦ ꯑꯍꯥꯟꯕꯗꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯣꯠꯂꯣꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯞ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯁꯨ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯔꯤꯁꯣꯔꯁꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯗꯤ ꯌꯥꯝ ꯑꯦꯛꯁꯄꯦꯟꯁꯤቭ ꯑꯣꯏꯕ ꯒꯦꯝꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯠꯅꯤꯡꯉꯦꯅ ꯍꯦꯛꯇ ꯆꯠꯄꯁꯨ ꯌꯥꯕ ꯑꯣꯏꯗꯕ ꯀꯣꯝꯄꯤꯇꯤꯁꯟ ꯇꯥꯏꯃꯤꯡ ꯌꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯋꯥꯕꯗꯨꯗꯤ ꯁꯥꯏꯠ ꯑꯃꯗ ꯍꯥꯏꯗꯤ ꯒꯦꯝꯗꯨꯒꯤ ꯂꯩꯈ꯭ꯔꯒ ꯑꯗꯨꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ မာꯔꯀꯦꯠꯁꯨ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯩ ꯏꯚꯟ ꯍꯧꯖꯤꯛꯁꯦ ꯀꯣꯆ ꯍꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯍꯦꯛꯇ ꯄꯥꯝꯃꯒ ꯍꯦꯛꯇ ꯆꯪꯈꯤꯕꯁꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯔꯛꯇꯕꯁꯨ ꯉꯥꯏꯔꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕꯁꯤꯡꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯔ ꯑꯗꯨꯃꯥꯏꯅ ꯆꯪꯖꯈꯤꯕꯅꯦꯕ ꯑꯗꯨ ꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯉꯥꯛꯇ ꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯑꯉꯥꯡ ꯁꯥꯅ ꯍꯥꯏꯗꯤ ꯂꯩꯕꯣꯏ ꯂꯩꯇꯕꯣꯏ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯣꯆꯤꯡ ꯐꯤꯁ ꯄꯤꯌꯣ ꯑꯗꯒꯤ ꯖꯤꯝ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯍꯦꯛꯇ ꯂꯧꯕ ꯉꯝꯗꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯁꯨ ꯂꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯛꯄꯗ ꯈꯤꯇꯪ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯗꯤ ꯌꯥꯝ ꯐꯦꯁ ꯇꯧꯔꯦ ꯅꯣꯏꯅ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯆꯍꯤ 35 36 ꯁꯨꯔꯛꯄꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯑꯦꯗꯅ ꯑꯗꯣ ꯑꯦꯛꯁꯄꯣꯖꯔꯁꯦ
ꯍꯥꯏꯗꯤ ꯅꯣꯏꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯊꯦꯡꯅꯒꯦ ꯑꯉꯥꯡꯈꯩꯁꯦ ꯑꯗꯨꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠꯁꯨ ꯐꯖꯅ ꯂꯣꯏ ꯂꯩꯔꯕꯅꯤ나 ꯃꯣꯏ ꯑꯣꯟꯂꯥꯏꯟꯗꯒꯤ ꯌꯦꯡꯉꯒ ꯄꯪꯁꯥꯟꯗ ꯁꯥꯟꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤꯁꯦ ꯅꯣꯏ ꯀꯃꯥꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯒꯦ ꯃꯣꯇꯤꯚꯦꯠ ꯇꯧꯗꯅ ꯂꯣꯏꯅꯃꯛ ꯖꯤꯝ ꯂꯣꯏ ꯆꯠꯄꯒꯤ ꯀꯩꯅꯣ ꯑꯃ ꯂꯥꯛꯏꯁꯦ ꯇ꯭ꯔꯦꯟ ꯑꯃ ꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯅꯤꯡꯉꯦ ꯕꯠ ꯑꯗꯨ ꯈꯦꯠꯅꯕꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯖꯤꯝꯗꯒꯤ ꯍꯧꯔꯛꯄꯁꯦ ꯁꯤꯗꯒꯤ ꯍꯧꯔꯛꯄꯁꯤꯅ ꯈꯔ ꯗꯤꯁꯤꯄ꯭ꯂꯤꯟꯗꯤ ꯈꯔ ꯋꯥꯡꯉꯦ ꯁꯦꯡꯅ ꯍꯥꯏꯕ ꯍꯥꯏꯔꯗꯤ ꯃꯤ ꯁꯥꯎꯕꯗꯤ ꯌꯥꯎꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅꯒ ꯆꯪꯁꯤꯜꯂ ꯇꯥꯎꯕꯁꯦ ꯁꯤ ꯃꯣꯏꯅ ꯑꯩ ꯈꯪꯉꯝꯕ ꯌꯥꯏ ꯈꯪꯗꯕ ꯌꯥꯏ ꯀꯣ ꯑꯁ ꯀꯔꯤ ꯈꯪꯅ ꯑꯁ ꯀꯩ ꯍꯩꯗꯅ ꯁꯤ ꯀꯟꯁꯦꯞ ꯑꯃꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯂꯩ ꯑꯗꯨꯅ ꯑꯩꯁꯨ ꯉꯥꯏ ꯁꯨꯝ ꯃꯤ ꯍꯪꯉꯛꯇ꯭ꯔꯒꯗꯤ ꯀꯌꯥꯗꯤ ꯇꯥꯛꯇꯦ ꯆꯪꯁꯤꯜꯂꯒꯀꯣ ꯑꯗꯨꯒ ꯏꯐ ꯃꯣꯏꯅ ꯍꯪꯉꯒꯕꯨꯗꯤ ꯇꯥꯛꯑꯦ ꯍꯩꯔꯦꯅ ꯈꯟꯕ ꯂꯥꯏꯛ ꯉꯁꯥꯏ ꯑꯣꯟꯂꯥꯏꯟꯗ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇꯅꯤ ꯈꯪꯗꯦ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯈꯔ ꯌꯦꯡꯉꯨꯕꯗꯣ ꯂꯥꯏꯛ ꯃꯤ ꯚ꯭ꯌꯨ ꯐꯪꯅꯕ ꯑꯗꯨꯝ ꯂꯥꯏꯛ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜꯒꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯕꯤꯒꯤꯅꯔꯅꯤ ꯈꯪꯗꯦ ꯁꯝꯊꯤꯡ ꯑꯗꯨ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯉꯥꯛꯇꯅꯦꯕ ꯂꯥꯏꯛ ꯋꯥꯠ ꯑꯦꯚꯔ ꯋꯤ ꯀꯩꯅꯣ ꯐꯪꯉꯤꯕꯁꯤꯡꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯤ ꯈꯪꯗꯦ ꯁꯝꯊꯤꯡ ꯂꯥꯏꯛ ꯌꯨꯇ꯭ꯌꯨꯕꯇꯅꯤ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯆꯨꯝꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨ ꯑꯗꯨꯝ ꯀꯣꯄꯤ ꯄꯦꯁꯇ ꯇꯧꯔ ꯑꯗꯨꯝ ꯁꯥꯟꯅꯕꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯁꯣꯏꯕꯁꯨ ꯌꯥꯎꯏ ꯕꯠ ꯃꯣꯏꯅꯗꯤ ꯆꯨꯝꯃꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯐꯣꯝꯗꯗꯤ ꯏꯟꯖꯔꯤꯕꯀꯣ ꯇꯧꯖꯔꯤꯕ ꯁꯥꯟꯅꯕꯗꯣ ꯑꯗꯣ ꯁꯣꯏꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯊꯦꯡꯅꯩꯑꯕꯀꯣ ꯑꯗ ꯆꯪꯁꯤꯜꯂ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯁ ꯀꯩ ꯈꯪꯗꯅ ꯍꯩꯄꯥ ꯆꯥ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯕꯠ ꯑꯗꯨ ꯑꯦꯗꯤꯠ ꯂꯥꯏꯛ ꯑꯩꯈꯣꯏꯅ ꯃꯥꯏ ꯍꯧꯔꯛꯄꯗꯗꯤ ꯂꯣꯀꯦꯜ ꯖꯤꯝꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯌꯥꯝꯅ ꯑꯣꯖꯥ ꯅꯣꯂꯨꯛꯅ ꯆꯠꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯂꯨꯛꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯣꯜꯂꯛꯑꯦ ꯕꯠ ꯈꯔ ꯑꯃꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯏꯁꯦ ꯌꯥꯝ ꯐꯩꯌꯦꯅꯗꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅ ꯑꯣꯖꯥ ꯁꯨꯡꯌꯥꯎ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯑꯃ ꯈꯪꯕꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯏꯟꯖꯨꯔꯤꯒꯨꯝꯕ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯦ ꯂꯤꯐꯇꯤꯡ ꯇꯧꯕꯅꯤꯅ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯂꯤꯐꯇꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯖꯣꯏꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯣꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯑꯃꯗꯤ ꯑꯍꯥꯟꯕꯗ ꯈꯪꯍꯟꯅꯤꯡꯉꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯖꯤꯝꯗ ꯂꯥꯛꯑꯒ ꯇ꯭ꯔꯦꯅꯔ ꯑꯃ ꯄꯥꯔꯁꯣꯅꯦꯜ ꯇ꯭ꯔꯦꯅꯔ ꯑꯃ ꯂꯧꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯇꯁꯦꯡꯅ ꯏꯁꯥꯗꯣ ꯐꯅꯤꯡꯉꯒꯗꯤ ꯍꯣꯠꯅꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯌꯥꯎꯗꯅ ꯑꯗꯨꯝ ꯍꯧꯖꯔꯛꯑꯦꯕ ꯆꯍꯤ 3-5ꯗꯤ ꯀꯣꯟꯅ ꯑꯩ ꯑꯣꯖꯥ ꯊꯦꯡꯅꯖꯔꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯅꯧꯕꯁꯤꯡꯗꯣ ꯐꯪꯖꯔꯛꯄꯅꯦꯕ ꯃꯣꯏꯅ ꯇꯥꯛꯄꯤꯔꯛ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯤꯖꯤꯟꯖꯔꯦ ꯑꯦꯐꯣꯔꯠ ꯇꯧꯕꯁꯨ ꯉꯝꯗꯦ ꯃꯇꯝꯗꯨ ꯑꯗꯨꯅ ꯇꯁꯦꯡꯅ ꯐꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯖꯤꯝꯗ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯍꯪꯉ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯚꯤꯗꯤꯑꯣꯕꯨꯗꯤ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗ ꯎꯕꯗꯨꯒ ꯑꯁꯦꯡꯕꯗ ꯔꯤꯌꯦꯂꯤꯇꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯗꯤ ꯈꯣꯡ ꯈꯨꯠ ꯄꯥꯏꯔ ꯇꯥꯛꯄ ꯑꯗꯨꯝ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯝ ꯈꯔ ꯑꯁꯦꯡꯕꯅꯤ ꯈꯦꯠꯅꯕ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯦꯠꯅꯕ ꯂꯩ ꯑꯍꯥꯟꯕꯗ ꯕꯦꯁꯤꯛ ꯅꯣꯂꯦꯖꯇꯣ ꯑꯃ ꯐꯖꯅ ꯈꯪꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯅꯔ ꯂꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯅꯤꯌꯔꯁꯤꯡꯗꯨꯗ ꯑꯍꯥꯟꯕꯗ ꯍꯪꯉꯒ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯏꯟꯖꯨꯔꯤꯁꯨ ꯂꯩꯇꯅꯕ ꯃꯦꯟꯗꯤ ꯖꯤꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯋꯦꯠ ꯂꯣꯁ ꯑꯗꯨꯒ ꯋꯦꯠ ꯒꯦꯟ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠ ꯂꯩꯔꯦꯕ ꯑꯗꯨꯒ ꯂꯥꯁꯇꯗꯤ ꯍꯦꯜꯇꯅꯦꯕ ꯍꯥꯏꯗꯤ ꯍꯌꯦꯡ ꯆꯍꯤ ꯌꯥꯝꯃꯛꯑꯀꯥꯟꯗ ꯑꯗꯨꯝ ꯀꯩꯝꯇꯁꯨ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯍꯟꯗꯕ ꯑꯗꯨ ꯏꯟꯖꯨꯔꯤꯁꯨ ꯂꯩꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯐꯤꯠꯅꯦꯁ ꯍꯥꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯆꯠꯍꯟꯅꯤꯡꯉꯤ ꯅꯪꯒꯤꯁꯨ ꯄꯔꯁꯣꯅꯦꯜ ꯏꯟꯖꯨꯔꯤꯒꯤ ꯂꯩꯈꯤꯕꯒꯤ ꯑꯗꯨꯝ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯏꯟꯖꯨꯔꯤꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯈꯤ ꯑꯗꯨꯒ ꯀꯝꯕꯦꯛ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯕꯤꯒꯦꯔꯥ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯖꯔꯅꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯇꯥꯡ ꯍꯥꯏꯔꯗꯤ ꯁꯤꯒꯤ ꯏꯟꯖꯨꯔꯤꯁꯤꯗ ꯑꯣꯏꯗꯣꯏꯅꯤ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯥꯟꯅꯖꯔꯤꯑꯕ ꯁꯣꯛꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯋꯥꯔꯝ ꯑꯞ ꯐꯖꯅ ꯇꯧꯔꯛꯑꯦ ꯑꯗꯨꯝ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯑꯝꯇ ꯖꯤꯝꯗꯗꯤ ꯅꯣꯡꯇ ꯁꯣꯛꯈꯤꯗꯦꯕ ꯍꯧꯖꯤꯛꯀꯤꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ 2021ꯒꯤ ꯐꯦꯕꯋꯥꯔꯤ ꯗꯦꯠ 27ꯗ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯦꯁꯔꯁ ꯃꯤꯠ ꯆꯠꯄꯗ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗ ꯑꯩꯁꯦ ꯍꯤꯞ ꯖꯣꯏꯟ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯦꯕ ꯑꯗ ꯅꯨꯃꯤꯠꯇꯨꯗꯗꯤ ꯌꯥꯝꯅꯗꯤ ꯁꯣꯛꯑꯝꯒꯗ꯭ꯔꯥꯗꯤ ꯈꯜꯂꯨꯗꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯀꯥꯟꯗ ꯗꯣꯛꯇꯔ ꯑꯦꯛꯁꯔꯦ ꯂꯧꯔ ꯃꯇꯨꯡꯗ ꯐ꯭ꯔꯦꯛꯆꯔꯅꯦ ꯍꯥꯏꯔꯛꯄꯁꯦ ꯃꯇꯝꯁꯤꯁꯨ ꯀꯣꯝꯄꯤꯇꯤꯁꯟ ꯆꯠꯀꯦꯅ ꯑꯩꯁꯦ ꯑꯩ ꯑꯣꯖꯥ ꯊꯦꯡꯅꯔꯒ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯍꯥꯟꯕ ꯇꯧꯖꯕ ꯃꯇꯝꯅꯦꯕ 2021 ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯆꯠꯀꯦꯅ ꯑꯗ ꯕꯣꯗꯤꯁꯨ ꯁꯦꯝꯕ ꯂꯣꯏꯁꯜꯂꯛꯑꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯦ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯄꯤ ꯇꯥꯔ ꯀꯞꯄꯦ ꯆꯠꯄ ꯐꯪꯉꯔꯣꯏ ꯑꯗꯨꯗ ꯑꯩ ꯅꯣꯡꯉꯥꯜꯂ ꯗꯣꯛꯇꯔꯗ ꯍꯪꯉꯦ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔ ꯆꯠ ꯌꯥꯗꯣꯏꯅꯣ ꯀꯥꯏꯅ ꯍꯥꯏꯗꯤ ꯊꯣꯛꯅꯤꯡꯕꯩ ꯃꯌꯥꯏꯗꯨꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯃꯄꯥꯟ ꯆꯠꯂ ꯁꯥꯟꯅꯕꯁꯦ ꯑꯗꯨꯗ ꯐꯪꯗꯣꯏꯅꯤ ꯀꯥꯏꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎ ꯍꯣꯠꯅꯖꯈꯤꯕ ꯀꯨꯏꯅ ꯆꯪꯉꯣꯏ ꯍꯥꯏ ꯑꯍꯥꯟꯕ 3-4 ꯃꯟꯁꯇ ꯑꯗꯨꯝ ꯐꯅꯤ ꯍꯥꯏ ꯑꯗꯨꯝ ꯀꯨꯏꯔꯦ ꯑꯩ ꯑꯜꯃꯣꯁ 8 ꯃꯟꯁꯇꯤ ꯕꯦꯠ ꯔꯦꯁ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯌꯥꯝ ꯄꯤꯛꯁꯜꯂꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯥꯏꯗꯤ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯗꯤ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯩꯁꯦ ꯑꯃꯨꯛ ꯍꯧꯒꯠꯂ ꯆꯠ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯖꯤꯝ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯀꯥꯇꯨꯗꯤ ꯁꯥꯏꯠ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯑꯃꯨꯛ ꯍꯧꯒꯠ ꯆꯠ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯛꯅꯕ ꯃꯤꯁꯤꯡꯅꯕꯨꯛꯇ ꯑꯁ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯉꯝꯃꯔꯣꯏꯗ ꯂꯣꯏꯔꯕꯅꯤ ꯃꯥꯏ ꯂꯥꯏꯐꯀꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯅꯗꯤ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯃꯣꯇꯤꯚꯦꯁꯟ ꯑꯃꯃꯨꯛ ꯐꯪꯉꯦ ꯑꯩ ꯑꯝꯇꯪ ꯆꯠꯄ ꯍꯦꯛ ꯉꯝꯃꯛꯄ ꯀꯥꯟꯗꯗꯤ ꯇꯧꯔꯛꯈꯤꯒꯦ ꯀꯥꯏꯅ ꯑꯗꯨꯒ 2022 ꯁꯤꯗ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯑꯩꯁꯦ ꯀꯣꯆꯤꯡ ꯆꯠꯂꯦ
ꯑꯗꯨ ꯃꯇꯝꯗ ꯇ꯭ꯔꯦꯅꯔꯒꯤ ꯑꯗꯨ ꯃꯇꯝꯁꯤꯗꯒꯤ ꯇꯞ ꯇꯞꯅ ꯑꯥꯗ ꯈꯔ ꯑꯩ ꯇꯞ ꯇꯞꯅ ꯁꯥꯟꯅꯕ ꯍꯧꯖꯕꯗ ꯔꯤꯀꯣቨꯔ ꯈꯔ ꯇꯧꯔꯦꯕ ꯑꯩ ꯔꯤꯀꯣꯚꯔ ꯇꯧꯔꯛꯄꯗꯨꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯌꯥꯗꯣꯏ ꯃꯥꯏ ꯈꯜꯂ ꯋꯥꯈꯟꯗ ꯈꯜꯂꯛꯑꯦꯕ ꯌꯥꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯀꯥꯏꯅ ꯑꯗꯣ ꯑꯗꯨꯝ ꯌꯥꯕꯗꯤ ꯄꯥꯛ ꯌꯥꯗꯦ ꯍꯥꯏꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯩꯌꯦꯕ ꯆꯨꯝꯅ ꯏꯟꯖꯨꯔꯤ ꯅꯠꯇꯦ ꯄꯨꯔꯥ ꯐ꯭ꯔꯦꯛꯆꯔꯅꯤ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯁꯦ ꯇꯥꯏꯇꯥꯅꯤꯌꯝ ꯍꯥꯞꯄꯤꯅꯦꯕ ꯈꯣꯡꯗ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯆꯈꯤꯕꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯌꯥꯝ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕꯤꯔꯛꯄ ꯑꯩ ꯏꯃꯥꯟꯅꯕ ꯖꯤꯝꯗꯁꯨ ꯄꯨꯜꯂ ꯂꯩ ꯃꯦꯗꯥꯖꯤꯠ ꯀꯥꯏꯅ ꯂꯩ ꯑꯗꯒꯤ ꯃꯥꯂꯦꯝ ꯀꯥꯏꯅ ꯃꯣꯏꯁꯨ ꯀꯣꯆ ꯑꯣꯏꯅ ꯂꯣꯏ ꯂꯩꯔꯤꯅꯦꯕ ꯃꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯄꯤꯔꯛꯑꯦ ꯍꯥꯏꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯏꯟꯖꯨꯔꯤ ꯂꯩꯔꯨꯔꯒ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯒ ꯀꯝꯕꯦꯛ ꯂꯥꯛꯄꯗꯅ ꯍꯦꯟꯅ ꯃꯈꯥ ꯇꯥꯕ ꯃꯤꯁꯤꯡꯗꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨ ꯅꯪ ꯌꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯉꯝꯅꯤꯗ ꯀꯥꯏꯅ ꯃꯣꯏ ꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯇꯧꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯗꯨꯒꯤ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯃꯇꯝ ꯐꯖꯅ ꯁꯥꯟꯅꯕ ꯉꯝꯃꯦꯕ ꯄ꯭ꯔꯤꯄꯔꯦꯁꯟꯗꯤ ꯇꯧꯗꯦ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯀꯣꯝꯄꯤꯇꯤꯁꯟꯒꯤ ꯀꯩꯅꯣꯁꯦ ꯊꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯦꯂꯦꯟꯗꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯁꯥꯝꯗ NPC ꯑꯁꯥꯝ ꯇꯧꯗꯣꯔꯦ ꯅꯪ ꯑꯝꯇꯪ ꯀꯣꯝꯄꯤꯠ ꯇꯧꯒꯦꯔꯥ ꯅꯈꯣꯏꯗ ꯍꯧꯖꯤꯛꯀꯤ ꯀꯁꯥꯔꯗꯩꯁꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯀꯣꯝꯄꯤꯇꯤꯁꯟꯗꯣ ꯂꯧꯅꯤ ꯇꯥꯒꯤ ꯍꯥꯏꯕꯩ ꯅꯠꯇꯕ ꯀꯣꯝꯄꯤꯇꯤꯁꯟꯗꯣ ꯆꯠꯂꯒ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯂꯦꯞꯄ ꯉꯝꯃꯗꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯅꯦꯕ ꯋꯥꯕꯁꯨ ꯌꯥꯝ ꯋꯥꯈꯤ ꯍꯥꯏꯗꯤ ꯀꯤꯔꯒ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯇꯩꯗꯤ ꯈꯔ ꯐꯩ ꯂꯦꯛꯀꯤ ꯃꯇꯥꯡ ꯌꯧꯔꯛꯄꯁꯤꯗꯅꯦꯕ ꯀꯤꯔꯤꯁꯦ ꯁ꯭ꯀ꯭ꯋꯥꯇꯤꯡ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯗꯦꯠ ꯂꯤꯐ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯀꯩꯝꯇ ꯈꯣꯡꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯐꯖꯅ ꯑꯝꯇ ꯇꯧꯕ ꯌꯥꯄꯣꯠꯇ꯭ꯔꯦꯕ ꯇꯁꯦꯡꯅ ꯋꯥꯈꯤ ꯌꯥꯝꯅ ꯑꯗꯨ ꯍꯥꯏꯗꯤ ꯖꯤꯝꯗ ꯌꯥꯗ꯭ꯔꯕꯅꯤ ꯆꯤꯡ ꯀꯥꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗ ꯑꯩ ꯑꯣꯖꯥꯅꯁꯨ ꯍꯥꯏꯗꯤ ꯈꯣꯡꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯁꯤ ꯇꯥꯛꯐꯝ ꯈꯪꯗꯕ ꯀꯩꯅꯣꯗ ꯑꯩꯒꯤꯗꯣ ꯆꯨꯝꯅ ꯏꯟꯖꯨꯔꯤ ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯈꯤꯕꯅꯤ ꯑꯣꯖꯥꯁꯨ ꯁꯣꯛꯈꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯥ ꯑꯣꯖꯥꯗꯁꯨ ꯑꯀꯤꯕꯗ ꯆꯞ ꯃꯥꯟꯅ ꯑꯩ ꯐꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅ ꯐꯥꯎꯔꯦꯕ ꯑꯗꯨꯗꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯂꯥꯏꯕꯛ ꯐꯗꯅ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯂꯧꯔꯛꯑꯦ ꯂꯧꯔ ꯃꯇꯨꯡꯗꯒꯤ ꯇꯣꯉꯥꯟꯕ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯛꯑꯦ ꯏꯁꯥꯗ ꯑꯩ ꯂꯣꯏꯁꯤꯟꯈꯤꯔꯣꯏꯒꯦ ꯍꯣꯠꯅꯒꯦꯕꯨ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯏꯁꯣꯔꯅ ꯂꯝꯕꯤ ꯑꯃꯗꯤ ꯑꯗꯨꯝ ꯄꯤ ꯍꯥꯏ ꯑꯩ ꯂꯧꯒꯦꯅ ꯆꯠꯄꯗꯤ ꯅꯠꯇꯦꯕ ꯅꯨꯃꯤꯠꯇꯨꯗ ꯒꯦꯠꯁ ꯑꯣꯏꯅ ꯀꯧꯋꯦ ꯍꯥꯏꯗꯤ ꯃꯨꯝꯕꯥꯏꯗꯒꯤ ꯑꯦꯊ꯭ꯂꯦꯠ ꯍꯥꯏꯗꯤ IBB ꯄ꯭ꯔꯣ ꯑꯃ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯕ ꯑꯩꯅ ꯈꯜꯂꯤꯁꯤꯗꯤ ꯃꯥ ꯊꯦꯡꯅꯒꯦꯅ ꯆꯠꯄꯅꯦꯕ ꯀꯣꯝꯄꯤꯇꯤꯁꯟ ꯂꯧꯒꯦꯅ ꯆꯠꯄ ꯅꯠꯇꯦꯕ ꯂꯥꯏꯐ ꯐꯗꯅ ꯑꯗꯨꯃꯥꯏꯅ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯂꯧꯔꯛꯑꯦ ꯑꯗꯨ ꯂꯧꯔ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯣꯖꯥꯅ ꯍꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯇꯧꯕꯤꯔꯦ ꯏꯁꯥꯗꯁꯨ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯃ ꯐꯥꯎꯔꯒ ꯑꯗꯨ ꯃꯈꯥ ꯇꯥꯕꯗ ꯊꯥ 2 ꯒꯦꯞ ꯂꯩꯔꯒ ꯑꯃꯨꯛ ꯑꯧꯔꯪꯒꯕꯥꯗꯇ ꯑꯩꯈꯣꯏꯁꯦ IBB ꯃꯤꯁꯇꯔ ꯌꯨꯅꯤꯚꯔꯁ ꯇꯧꯔꯦ ꯃꯤꯁꯇꯔ ꯌꯨꯅꯤꯚꯔꯁꯇꯒꯤ ꯁꯦꯀꯦꯟ ꯄ꯭लेꯁ ꯑꯃꯨꯛ ꯇꯥꯖꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯁꯦꯝ ꯁ꯭ꯇꯦꯖꯇꯨꯗ IBBꯒꯤ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯃꯨꯛ ꯇꯧꯋꯦ ꯑꯗꯨꯗꯅ ꯑꯃꯨꯛ ꯑꯩꯁꯦ ꯑꯩꯒꯤ ꯒ꯭ꯔꯨꯞꯇ ꯒꯣꯜ ꯐꯪꯉ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯃꯨꯛ ꯑꯣꯏꯖꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯀꯤ ꯖꯔꯅꯤ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕꯁꯦ ꯀꯝꯕꯦꯛꯁꯦ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯈा ꯇꯥꯅ ꯇꯧꯒꯦꯁꯨ ꯈꯜꯂꯤ ꯁꯤꯒꯤ ꯖꯔꯅꯤꯁꯤꯃ ꯀꯩꯅꯣ ꯌꯥꯎꯗꯕꯗꯤ ꯀꯅꯥꯝꯇ ꯌꯥꯎꯗ꯭ꯔꯦꯕ ꯑꯅꯝꯕꯅ ꯍꯥꯏꯗꯤ ꯅꯧꯅ ꯍꯧꯔꯛꯄ ꯃꯤ ꯑꯣꯏꯇꯥꯔꯁꯨ ꯀꯨꯏꯅ ꯂꯩꯔꯝꯕ ꯃꯤ ꯑꯣꯏꯇꯥꯔꯁꯨ ꯏꯟꯖꯨꯔꯤꯒꯤ ꯖꯔꯅꯤꯁꯦ ꯍꯣꯏ ꯏꯟꯖꯨꯔꯤ ꯂꯩꯕꯗꯤ ꯃꯃꯥꯡꯗ ꯏꯟꯖꯨꯔꯤ ꯂꯩꯕꯗꯤ ꯌꯥꯝ ꯇꯥꯈꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯊꯤꯔꯝꯃꯦ ꯍꯥꯏꯗꯤ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯒ ꯌꯣꯠ ꯐꯨꯝꯃꯀꯥꯟꯗ ꯀꯣꯝꯄꯤꯇꯤꯁꯟ ꯊꯣꯛꯂꯛꯄ ꯃꯤ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯒꯨꯒꯜꯗꯒ ꯊꯤꯔꯝꯃꯦꯕ ꯊꯦꯡꯅꯗꯦ ꯄꯥꯛ ꯊꯦꯡꯅꯗꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯄꯣꯁ ꯊꯥꯒꯠꯄꯁꯤꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯂꯩꯕ US ꯃꯆꯥ ꯃꯥꯁꯨ ꯖꯤꯝ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯂꯩꯕ ꯐꯦꯁꯕꯨꯛꯀꯤ ꯃꯦꯁꯦꯟꯖꯔꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯇꯧꯔꯤꯕ ꯅꯪꯒꯤ ꯈꯣꯡꯗꯣ ꯍꯥꯏꯗꯤ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯤꯞ ꯖꯣꯏꯟ ꯐ꯭ꯔꯦꯛꯆꯔ ꯃꯥꯅ ꯁ꯭ꯇꯤꯌꯔꯗꯒꯤ ꯑꯣꯟꯊꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯒꯤ ꯃꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯍꯤꯜ ꯇꯧꯋꯦ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯆꯪꯉꯤꯗോ ꯀꯥꯏꯅ ꯅꯣꯏ ꯗꯣꯛꯇꯔꯗꯣ ꯍꯩꯇ꯭ꯔꯦ ꯑꯇꯣꯞꯄꯗ ꯑꯩ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯁꯤꯗꯤ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯕꯩꯅꯤ ꯀꯥꯏꯅ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯇꯧꯅꯈꯤꯕ ꯑꯩꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯂꯥꯏꯟ ꯁꯥꯟꯕꯤꯗꯅ ꯌꯣꯠ ꯁꯥꯟꯅꯕꯗ ꯑꯣꯔ ꯖꯤꯝꯗ ꯏꯟꯖꯨꯔꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯕꯠ ꯌꯥꯝ ꯃꯥꯏꯅꯔ ꯑꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃꯗꯤ ꯊꯣꯛꯈꯤ ꯀꯟꯇꯦꯁ ꯄ꯭ꯔꯦꯞ ꯇꯧꯕ ꯍꯧꯔꯀꯥꯟꯗ ꯁ꯭ꯀꯨꯜ ꯕꯦꯟ ꯑꯃꯒ ꯊꯦꯡꯖꯟꯅꯗꯅꯀꯣ ꯑꯗ ꯑꯩ ꯈꯨꯁꯦ ꯊꯦꯛꯆꯟꯕ ꯌꯥꯗꯦꯕꯀꯣ ꯃꯇꯝꯗꯨꯗ ꯌꯥꯝ ꯆꯥꯎꯅ ꯇꯜꯂꯦ ꯊꯦꯛꯆꯟꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯦꯒꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯗ ꯈꯣꯡ ꯁꯥꯟꯅꯗꯕꯤꯗ ꯀꯟꯇꯦꯁ ꯂꯦꯞꯄ ꯌꯥꯎꯈꯤ ꯑꯦꯟ ꯂꯧꯁꯨ ꯂꯧꯔꯛꯈꯤ ꯂꯧꯔꯛꯇꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯈꯤ ꯑꯗꯩ ꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯅꯣꯏ ꯉꯁꯥꯏ ꯑꯗꯨꯝ ꯅꯥꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯃꯦꯟꯇꯦꯜ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯋꯦꯅꯀꯣ ꯍꯥꯏꯗꯤ ꯅꯥꯕꯃꯛ ꯅꯠꯇ ꯇꯥꯔꯁꯨ ꯉꯁꯥꯏ ꯑꯩꯅ ꯄꯥꯝꯖꯕ ꯀꯩꯅꯣꯝꯃ ꯐꯪꯗꯕꯗ ꯑꯩꯒꯤ ꯄꯥꯝꯗꯕ ꯗ꯭ꯔꯤꯝ ꯑꯃ ꯐꯪꯗꯕꯗ ꯑꯗꯨꯝꯕꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯀꯣꯞ ꯑꯞ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯅꯣꯏ ꯁꯞꯄꯣꯔꯠ ꯃꯦꯀꯥꯅꯤꯖꯝꯁꯦ ꯀꯃꯥꯏꯅ ꯑꯣꯏꯈꯤ ꯀꯩꯗ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯅꯥꯕꯁꯦ ꯍꯥꯏꯕꯨꯗꯤ ꯍꯩꯇꯦ ꯀꯌꯥꯗꯤ ꯅꯥꯒꯜꯂꯛꯇꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯍꯣꯏ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯏꯁꯨ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨꯕꯨꯗꯤ ꯈꯔ ꯊꯦꯡꯅꯔꯛꯏꯀꯣ ꯕꯠ ꯑꯗꯨꯝ ꯃꯦꯟꯇꯦꯜ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨ ꯕ꯭ꯔꯣꯛ ꯆꯠꯄ ꯈꯣꯠꯄ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯂꯩꯔꯝꯗꯦ ꯑꯗꯣ ꯑꯐꯇꯔ ꯋꯤꯅꯤꯡ ꯗ ꯁꯣ ꯑꯗꯨꯝ ꯈꯔ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯒꯨꯝꯕ ꯂꯥꯛꯄꯗꯣ ꯃꯦꯟꯁꯦ ꯆꯠꯄ ꯌꯨꯝ ꯊꯥꯗꯣꯛ ꯆꯠꯄ ꯌꯥꯗꯕꯒꯤ ꯑꯗꯨꯗꯒꯤ ꯍꯧꯔꯛꯑꯦ ꯌꯨꯝ ꯃꯤ ꯂꯩꯇꯕꯅꯤꯅ ꯁꯤꯗꯒꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯣ ꯆꯠꯁꯤ ꯀꯗꯥꯏ ꯆꯠꯂꯣꯏꯁꯤ ꯀꯗꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯖꯔꯅꯤꯁꯦ ꯍꯧꯗ ꯉꯥꯏꯔꯤ ꯑꯥ ꯌꯧꯅ ꯆꯠꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯩꯁꯜꯂꯒ ꯃꯄꯥꯟꯗ ꯀꯣꯝꯄꯤꯇꯤꯁꯟ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯝ
ꯁꯤꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯤꯗꯤ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨꯝ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯗꯣ ꯁꯤ ꯑꯣꯚꯔꯀꯝ ꯇꯧꯕꯁꯤꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯑꯪꯀꯜ ꯑꯃꯈꯛ ꯂꯩ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯆꯟꯗ꯭ꯔꯃꯅꯤ ꯀꯧꯋꯦ ꯑꯗꯣ ꯃꯥꯅ ꯃꯣꯇꯤꯚꯦꯁꯟ ꯑꯃꯈꯛ ꯄꯤꯕꯤꯔꯝꯃꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯄꯔꯦꯁꯟ ꯂꯣꯏꯕꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯁꯤꯗ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯇꯔꯅꯤꯡ ꯄꯣꯏꯟꯁꯦ ꯁꯤꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯅꯪꯒꯤ ꯏꯟꯖꯨꯔꯤꯁꯤꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯃꯥꯅ ꯌꯥꯝ ꯊꯥꯖꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯃꯥꯅ ꯍꯥꯏꯗꯤ ꯑꯐꯥꯎꯕ ꯑꯦꯊ꯭ꯂꯦꯠ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ ꯃꯈꯜ ꯃꯈꯜ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗ ꯐꯦꯁ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯀꯥꯏ ꯑꯗꯨꯝꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯌꯥꯝ ꯋꯥꯔꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯁꯣꯝꯗ ꯗꯥꯏꯇꯤꯡ ꯇꯧꯁꯜꯂꯛꯄ ꯀꯣꯝꯄꯤꯇꯤꯁꯟꯗꯨꯗ ꯑꯍꯦꯟꯕ ꯇꯥꯟꯅꯔꯛꯄꯗ ꯍꯦꯟꯖꯟꯅ ꯑꯩꯈꯣꯏ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯁꯥꯟꯅꯕꯒ ꯌꯥꯝ ꯌꯥꯎꯈꯤꯕ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯇꯣꯉꯥꯟꯅ ꯀꯣꯝꯄꯤꯇꯤꯁꯟ ꯅꯛꯁꯜꯂꯛꯄ ꯃꯇꯝꯗ ꯂꯩꯇꯅꯕꯗꯤ ꯌꯥꯝ ꯍꯣꯠꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯥ ꯊꯥꯕꯗꯁꯨ ꯑꯗꯨꯝ ꯂꯩꯇꯅꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯊꯦꯡꯅꯈꯤ ꯃꯌꯥꯝꯗꯣ ꯃꯣꯏꯗ ꯊꯦꯡꯅꯗꯅꯕ ꯌꯥꯝ ꯑꯗꯨꯝ ꯍꯣꯠꯅꯖꯩꯕ ꯌꯪ ꯑꯣꯏꯅꯁꯨ ꯁꯥꯟꯅꯔꯛꯄꯅꯤꯅ ꯂꯥꯏꯛ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯊꯣꯛꯄ ꯅꯠꯇꯦ ꯁ꯭ꯇꯨꯗꯦꯟꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯊꯣꯛꯏꯕ ꯁꯦꯟꯊꯣꯛꯇꯨꯅ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯃꯦꯅꯦꯖ ꯇꯧꯅꯕ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦ ꯑꯗ ꯁꯤꯃ ꯋꯥꯠꯂꯦ ꯑꯩꯁꯨ ꯀꯌꯥꯁꯨ ꯍꯥꯏ ꯉꯝꯗꯦꯕꯀꯣ ꯑꯗꯨꯝ ꯖꯤꯝ ꯐꯤꯒꯩꯁꯦ ꯁꯦꯡꯅ ꯍꯥꯏꯌꯣ ꯍꯥꯏꯔꯗꯤ ꯃꯇꯝꯗꯨꯗ ꯊꯤꯗꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯑꯩꯁꯦ ꯈꯔ ꯑꯗꯨꯝ ꯋꯥꯏ ꯈꯪꯕꯅꯤꯅ ꯃꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯥꯅꯕꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯛꯑꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯝꯄꯤꯇꯤꯁꯟ ꯃꯥꯅꯁꯨ ꯊꯣꯛꯁꯦ ꯈꯣꯠꯁꯦ ꯇꯧꯗꯅ ꯂꯐꯣꯏ ꯂꯐꯥꯡꯒꯁꯦ ꯂꯩꯔꯛꯇꯅ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯍꯧꯖꯤꯛꯄꯨ ꯁ꯭ꯇꯤꯜ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯁꯣꯔꯁꯤꯅ ꯂꯥꯏꯛ ꯌꯦꯟꯐꯧꯇ ꯆꯤꯛꯀꯟ ꯁꯦꯟꯇꯔ ꯄꯨꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯔꯛꯑꯦ ꯃꯇꯝꯗꯨꯗ ꯑꯗꯩ ꯄ꯭ꯔꯣꯇꯤꯟ ꯁꯦꯛꯀꯁꯦ ꯊꯛꯉꯝꯄꯣ ꯅꯠꯇꯦ ꯑꯍꯥꯟꯕ ꯑꯩ ꯊꯛꯄꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯁꯣꯔꯁꯤꯅ ꯂꯩꯕꯤꯔꯒ ꯑꯦꯁ ꯅꯪꯒꯤꯅꯦ ꯈꯣꯠꯈꯤꯅꯦꯅ ꯖꯤꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯤꯔꯛꯑꯦ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯄꯩꯁꯥ ꯇꯥꯟꯗꯅ ꯈꯣꯠꯇꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯣꯛꯆꯗꯅ ꯂꯩꯔꯒ ꯑꯦꯐꯣꯔꯠ ꯇꯧꯕꯗꯤ ꯉꯝꯖꯔꯦ ꯕꯠ ꯃꯇꯝꯗꯨꯗ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯨ ꯌꯥꯝ ꯊꯣꯛꯄ ꯅꯠꯇꯦ ꯑꯩꯁꯨ ꯁ꯭ꯇꯨꯗꯦꯟꯅꯤ ꯀꯩꯝ ꯁꯥꯏꯠ ꯏꯟꯀꯝ ꯑꯗꯨꯗꯨ ꯂꯥꯏꯛ ꯀꯩꯝꯇ ꯄꯩꯁꯥ ꯊꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯖꯤꯔꯣ ꯅꯣꯂꯦꯖ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥꯗꯨꯅ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯕꯠ ꯑꯗꯨ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯀꯝꯄꯤꯇꯤꯁꯟ ꯃꯤꯁꯇꯔ ꯀꯪꯂꯩꯄꯥꯛ ꯊꯣꯛꯑꯦ 2016ꯒꯤ ꯋꯥꯔꯤꯅꯤ ꯑꯦꯟ ꯑꯣꯚꯔꯑꯣꯜ ꯂꯧꯔꯦ ꯑꯥꯐꯇꯔ ꯗꯦꯠ ꯑꯩꯁꯦ ꯃꯤꯁꯇꯔ ꯍꯣꯞꯇꯤ ꯆꯥꯎꯔꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯆꯠꯄ ꯈꯣꯠꯄ ꯀꯥꯏ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯆꯠꯄꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯒꯦ ꯈꯪꯄꯣꯟꯇꯦ ꯍꯥꯏꯗꯤ ꯇ꯭ꯔꯥꯚꯦꯂꯤꯡ ꯄꯩꯁꯥ ꯆꯪꯒꯅꯤ ꯍꯣꯇꯦꯜ ꯂꯩꯔꯛꯀꯅꯤ ꯋꯥꯔꯤꯅꯤ ꯑꯗꯨꯗ ꯁꯨꯝ ꯍꯧꯖꯤꯛꯇꯕꯨ ꯒ꯭ꯌꯥꯟ ꯃꯇꯝꯗꯨꯗ ꯁꯨꯝ ꯆꯠꯄ ꯉꯝꯈꯤꯗꯦꯀꯣ ꯏꯃꯥꯟꯅꯕ ꯑꯃ ꯆꯠꯈꯤ ꯃꯥ 30 ꯂꯧꯔꯛꯈꯤꯕꯅꯦ ꯀꯣ ꯑꯗꯨꯗ ꯑꯁ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯁ ꯑꯗꯨꯗꯨ ꯀꯥꯏ ꯋꯥꯈꯜꯗ ꯈꯤꯇꯪ ꯗꯥꯎꯟ ꯂꯩꯒꯦ ꯑꯗ ꯑꯥꯐꯇꯔ 2017 ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯣꯐ ꯄꯤꯈ꯭ꯔꯕ ꯃꯥꯅꯦ ꯑꯗ ꯁꯨꯝ ꯃꯥꯁꯇꯔꯒ ꯇꯧꯕꯒ ꯑꯗꯨꯝ ꯁꯥꯟꯅꯕꯁꯦ ꯂꯦꯞꯈ꯭ꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯁꯥꯟꯅꯔꯛꯈꯤꯗ꯭ꯔꯥ ꯀꯥꯏ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯁꯥꯟꯅ ꯉꯝꯃꯛꯈꯤꯗ꯭ꯔꯥꯅꯦ ꯀꯥꯏꯅ ꯁꯨꯝ ꯋꯥꯈꯜꯗ ꯈꯟꯕꯗꯣ ꯑꯗꯨꯗꯒꯤ ꯇ꯭ꯔꯦꯅꯔ ꯑꯣꯏꯔꯦ ꯑꯥꯐꯇꯔ ꯀꯣꯚꯤꯠ ꯂꯥꯛꯄꯗꯤ ꯄꯨꯔꯥ ꯁꯝꯖꯟꯈ꯭ꯔꯦ ꯑꯗ ꯇ꯭ꯔꯦꯅꯔ ꯑꯣꯏꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯁꯦꯚꯤꯡ ꯇꯧꯔꯀꯥꯟꯗ ꯈꯔ ꯀꯨꯏꯅ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯁꯁꯦ ꯑꯃꯨꯛꯇꯪ ꯊꯣꯛꯁꯤꯔꯅꯦ ꯑꯩꯕꯨ ꯀꯥꯏ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯁꯨꯝ ꯍꯧꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯑꯁ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯣꯚꯔꯑꯣꯜ ꯂꯧꯈ꯭ꯔꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯆꯠꯈ꯭ꯔꯦ ꯃꯦꯗꯜ ꯑꯗꯨ ꯐꯪꯉꯦ ꯂꯩꯗꯅ ꯑꯩ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯀꯣꯃꯦꯗꯤ ꯇꯥ ꯂꯩꯔꯦꯕ ꯏꯁꯥ ꯏꯊꯟꯇ ꯂꯩꯗꯅ ꯑꯩꯁꯦ ꯀꯩꯝ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯏꯃꯥꯟꯅꯕꯅꯁꯨ ꯅꯪ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯨ ꯌꯥꯝ ꯂꯩꯗꯨꯕꯣ ꯑꯝꯇꯪꯗꯤ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯇꯧꯍꯧꯅꯦ ꯅꯪꯕꯨ ꯈꯣꯠꯂꯨꯅꯦ ꯀꯥꯏ ꯏꯃꯥꯟꯅꯕꯅꯁꯨ ꯑꯗꯨꯝ ꯑꯦꯁ ꯁ꯭ꯇꯥꯐ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯃꯣꯇꯤꯚꯦꯁꯟꯁꯦ ꯍꯦꯛꯇ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯄꯨꯁ ꯇꯧꯔꯛꯄꯗꯨꯗꯀꯣ ꯑꯩ ꯏꯌꯥꯝꯕꯗ ꯍꯪꯉꯦ ꯏꯌꯥꯝꯕ ꯔꯣꯁꯟ ꯃꯣꯏ ꯀꯝꯄꯤꯇꯤꯁꯟ ꯂꯤꯁ ꯄꯥꯏꯔꯁ ꯏꯌꯥꯝꯕ ꯍꯟꯗꯛꯀꯤꯁꯦ ꯀꯃꯥꯏꯅ ꯀꯝꯄꯤꯇꯤꯁꯟ ꯀꯩꯀꯩ ꯂꯩꯔꯤꯒꯦ ꯁꯤꯖꯟꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯀꯥꯏ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯁꯤ ꯂꯝꯗ ꯁꯤ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯔꯒ ꯑꯥꯐꯇꯔ 5 years ꯑꯩ 5 years ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯇꯦ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯂꯥꯏꯛ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯅꯤ ꯈꯪꯗꯦ ꯑꯩ ꯈꯤꯇꯪ ꯐꯤꯕꯝ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯗꯣ ꯒꯋꯥ ꯁꯨꯄꯔ ꯁꯣꯗ 2023 ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯉꯝꯖꯒꯦ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯥꯐꯇꯔ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯕꯗꯒꯤꯗꯤ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟꯁꯦ ꯄꯔꯦꯡ ꯊꯪꯅ ꯑꯗꯨꯝ ꯊꯣꯛꯄ ꯉꯝꯃꯦ ꯕꯠ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯍꯥꯏꯕ ꯋꯥꯅꯤ ꯖꯁ ꯑꯥꯎꯠꯁꯥꯏꯠ ꯏꯟꯗꯤꯌా ꯂꯥꯟꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯄꯥꯁꯄꯣꯔꯠ ꯇ꯭ꯔꯦ ꯂꯩꯔꯦ ꯚꯤꯖꯥ ꯇꯥꯟꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯋꯥꯔꯤꯅꯦ ꯄꯩꯁꯥ ꯆꯪꯉꯦ ꯋꯥꯔꯤꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯁꯣꯔꯤ ꯍꯣꯇꯦꯜ ꯄꯩꯁꯥ ꯏꯁꯥꯅ ꯂꯣꯏ ꯄꯨꯊꯣꯛꯑ ꯆꯠꯆꯗꯧ ꯉꯥꯛꯇꯅꯦꯕꯀꯣ ꯁ꯭ꯇꯤꯜ ꯑꯩ ꯃꯤ ꯑꯣꯐ ꯁꯤꯖꯟ ꯄꯤꯅꯕꯗꯅ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯜꯂꯤ ꯏꯃꯥꯟꯅꯕ ꯑꯣꯐ ꯁꯤꯖꯟ ꯐꯟ ꯄꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯄꯩꯁా ꯇꯥꯜꯂꯦ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯍꯣꯏ ꯃꯣꯏ ꯄꯩꯁꯥ ꯇꯥꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯃꯣꯏꯅ ꯄꯦꯁꯤꯞ ꯏꯟꯀꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯧꯅ ꯗꯦꯠ ꯃꯁ ꯋꯥꯗꯅ ꯄꯩꯁꯥ ꯑꯗꯨꯝ ꯐꯥꯗꯔ ꯃꯥꯗꯔꯅ ꯄꯦꯔꯦꯟꯉꯩꯅ ꯂꯥꯏꯛ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯖꯕꯤ ꯂꯣꯟꯗ
ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯪ ꯑꯗꯨꯐꯥꯎꯇꯤ ꯇꯧꯔꯛꯄ ꯅꯠꯇꯕꯅꯤꯅ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯂꯤꯡ ꯐꯦꯁꯇ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯗꯤꯁ ꯌꯔ ꯑꯩꯁꯨ ꯂꯦꯞꯄꯦ ꯅꯦꯛꯁ ꯌꯔꯁꯨ ꯂꯦꯞꯀꯅꯤ ꯑꯗꯨꯝ 2027ꯗ ꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯀꯨꯏꯅ ꯒꯦꯞ ꯂꯩꯔꯤꯁꯦ ꯁ꯭ꯇꯤꯜ ꯑꯩꯈꯣꯏ ꯁꯤꯁꯤꯕꯨ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯊ꯭ꯂꯤꯠ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯏꯁꯥꯁꯨ ꯁꯥꯟꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯔꯛꯄ ꯀꯣꯆ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯑꯣꯏꯅꯤꯡꯕꯒꯤ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯁꯥ ꯁꯞꯄꯣꯔꯠ ꯇꯧꯖꯅꯕ ꯑꯣꯏꯔꯛꯄ ꯑꯃ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟꯗꯨꯅꯦꯕ ꯅꯣꯏ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨ ꯅꯣꯏ ꯅꯁꯥꯁꯨ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯊꯣꯛꯏꯀꯣ ꯑꯗꯨꯝ ꯇꯥꯁꯨ ꯑꯗꯨꯝ ꯇꯥꯔꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯑꯍꯦꯟꯕ ꯁꯨꯃꯥꯏꯅ ꯏꯟꯀꯝꯁꯦ ꯂꯥꯛꯇꯥꯔꯗꯤ ꯉꯝꯗꯣꯏꯅꯤ ꯍꯥꯏꯅ ꯇꯧꯔꯤꯅꯤꯗꯅ ꯃꯣꯁꯂꯤ ꯀꯣꯆꯁꯦ ꯄꯪꯑꯣꯏꯗ ꯑꯣꯏꯅꯩ ꯍꯥꯏꯅꯕ ꯑꯃꯁꯨ ꯇ꯭ꯔꯦꯅꯔꯁꯦ ꯄꯪꯑꯣꯏꯗ ꯑꯣꯏꯅꯩ ꯍꯥꯏꯅꯕ ꯑꯃꯁꯨ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯈꯔ ꯁꯥꯟꯅꯧꯔꯗꯤ ꯑꯗꯨꯝ ꯇ꯭ꯔꯦꯅꯔ ꯑꯗꯨꯝ ꯑꯣꯏꯁꯟꯕꯤ ꯍꯥꯏꯗꯤ ꯁꯔꯇꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯌꯥꯎꯗꯕꯤꯗꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯖꯤꯝ ꯑꯃꯗ ꯇ꯭ꯔꯦꯅꯔ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯔꯇꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯑꯃ ꯀꯝꯄꯜꯁꯔꯤ ꯑꯣꯏꯕ ꯈꯪꯕꯨ ꯈꯪꯅꯔꯗꯤ ꯂꯣꯏ ꯌꯥꯏ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯕ꯭ꯔꯣ ꯁꯤ ꯖꯒꯥ ꯖꯒꯥꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯖꯤꯝ ꯈꯔ ꯑꯗꯨꯝ ꯂꯥꯏꯛ ꯁꯥꯔꯇꯤꯐꯤꯀꯦꯠ ꯗꯤꯃꯥꯟ ꯇꯧꯕ ꯂꯩꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯖꯤꯝ ꯈꯤꯇꯪ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗꯗꯤ ꯑꯗꯨꯝ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯐꯤꯕꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯂꯝꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯑꯆꯧꯕꯗꯗꯤ ꯖꯤꯝ ꯈꯔ ꯂꯦꯚꯦꯜꯇꯪ ꯑꯞ ꯇꯧꯕꯗꯗꯤ ꯑꯗꯨꯝ ꯁꯥꯔꯇꯤꯐꯤꯀꯦꯠ ꯗꯤꯃꯥꯟ ꯂꯥꯛꯀꯅꯦꯕ ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯔ ꯁꯝꯊꯤꯡ ꯑꯗꯨꯒ ꯁꯨꯝ ꯃꯆꯥ ꯃꯁꯨꯗꯗꯤ ꯑꯗꯨꯝ ꯌꯥꯅꯕ ꯑꯩꯈꯣꯏ ꯑꯉꯥꯡꯅꯤ ꯏꯅꯥꯎꯄꯥꯅꯤ ꯑꯣꯏꯁꯜꯂꯣ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯩꯕꯗꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯑꯗꯨꯝ ꯇꯥꯍꯟꯕꯤꯕꯗꯣꯀꯣ ꯖꯤꯝꯗꯨꯒꯤ ꯕꯖꯦꯠꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯏꯐ ꯃꯥꯅ ꯄꯥꯏꯔꯛꯏꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯁꯦꯂꯔꯤ ꯄ꯭ꯔꯣꯚꯥꯏꯠ ꯇꯧ ꯉꯝꯗ꯭ꯔꯗꯤ ꯖꯤꯝꯗꯨꯅ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯂꯣ ꯕꯖꯦꯠꯀꯤ ꯇ꯭ꯔꯦꯅꯔ ꯑꯗꯨꯝ ꯊꯝꯃꯦ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯄꯥꯈꯪ ꯀꯣꯆ ꯑꯣꯖꯥ ꯑꯣꯏꯕꯈꯩꯁꯦ ꯌꯥꯝ ꯆꯣꯞꯄꯦꯅꯀꯣ ꯁꯤꯁꯦ ꯀꯌꯥꯐꯧ ꯆꯨꯝꯒꯦ ꯑꯗꯨꯒ ꯈꯥꯏꯅꯔꯤꯖꯕ ꯑꯃꯗꯤ ꯂꯩꯔꯝꯅꯤꯗꯅ ꯍꯥꯏꯗꯤ ꯑꯗꯨ ꯀꯩꯅꯣ ꯁꯤꯒꯤꯁꯦ ꯀꯩ ꯃꯇꯥꯡꯗꯒꯤꯅ ꯑꯣꯏꯔꯝꯅꯤ ꯈꯜꯂꯤ ꯈꯔ ꯑꯃꯗꯤ ꯇꯧꯋꯦ ꯈꯔ ꯑꯃꯅ ꯂꯣꯏ ꯃꯥꯡꯊꯣꯛꯄꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐꯤꯜ ꯈꯨꯗꯤꯡꯃꯛꯇ ꯑꯦꯛꯇꯔ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯗꯣꯛꯇꯔꯅꯤ ꯈꯪꯗꯦ ꯑꯗ ꯑꯃ ꯂꯩꯀꯣ ꯑꯇꯩꯗꯤ ꯄꯜꯂꯔꯣꯏꯒꯦ ꯃꯌꯥꯝ ꯈꯪꯅꯔꯕꯅꯦ ꯕꯠ ꯂꯣꯏ ꯇꯧꯅꯩ ꯑꯗꯨ ꯕꯠ 100ꯇꯤ ꯂꯣꯏ ꯇꯧꯕ ꯅꯠꯇꯦꯅ ꯖꯁ 50% ꯑꯃ ꯇꯧ 50% ꯑꯃ ꯑꯗꯨꯅꯦꯕ ꯁꯦꯝ ꯇ꯭ꯔꯦꯅꯔꯒꯤꯁꯨ ꯑꯩ ꯁꯝꯇꯥꯏꯝꯁ ꯑꯩ ꯏꯁꯥꯁꯦ ꯇ꯭ꯔꯦꯅꯔꯅꯦ ꯀꯥꯏ ꯑꯣꯔ ꯀꯣꯆꯅꯦ ꯀꯥꯏ ꯏꯁꯥ ꯍꯪꯒꯣꯏꯖꯕ ꯃꯤꯅ ꯀꯩ ꯈꯟꯈꯤꯒꯗꯒꯦ ꯀꯥꯏꯅ ꯃꯤꯅꯁꯨ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯎꯕ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯒꯤꯗ ꯂꯩꯔꯦꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯑꯐꯕ ꯃꯤꯁꯨ ꯂꯩꯅꯤ ꯐꯠꯇꯕ ꯃꯤꯁꯨ ꯂꯩꯅꯤ ꯑꯗꯣ ꯏꯁꯥꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯑꯩꯒꯤ ꯌꯥꯝ ꯄꯥꯝꯅ ꯆꯪꯖꯔꯨꯔꯦꯕ ꯍꯥꯏꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯊꯥꯕꯅ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯇꯣꯞꯄꯅ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯃꯥꯔꯛ ꯂꯩꯒꯗꯕ ꯄꯣꯠꯁꯦ ꯑꯝꯇ ꯇꯧꯅꯤꯡꯗꯦꯕ ꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯏꯁꯥꯗꯩ ꯍꯧꯗꯣꯏꯅꯦꯕ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯐꯖꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯩ ꯖꯤꯝꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯊꯥꯖꯔ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯣꯏ ꯊꯥꯖꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯅꯤꯌꯣꯝ ꯂꯣꯏ ꯆꯨꯝꯃꯛ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯅ ꯈꯜꯂꯤꯕꯁꯤꯡ ꯍꯥꯏ ꯇꯥꯔꯦ ꯆꯣꯞꯄꯦ ꯈꯣꯠꯂꯦ ꯍꯥꯏ ꯃꯌꯥꯝꯁꯦ ꯃꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯇꯥꯔꯦ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯦꯊ꯭ꯂꯤꯠ ꯑꯃꯁꯨ ꯑꯣꯏꯔꯝꯃꯦ ꯃꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾ ꯃꯃꯥꯡꯗ ꯊꯣꯛꯑꯦ ꯃꯤ ꯄꯕ꯭ꯂꯤꯛꯇꯁꯨ ꯊꯣꯛꯑꯦꯀꯣ ꯄꯕ꯭ꯂꯤꯛꯇꯒꯤ ꯄꯤꯔꯛꯄ ꯀꯃꯦꯟꯠꯁ ꯈꯔ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯅꯦꯒꯦꯇꯤቭꯁꯨ ꯌꯥꯝ ꯈꯟꯒꯠꯄꯅꯤꯀꯣ ꯁꯤ ꯑꯗꯨꯝ ꯑꯃꯃꯝ ꯄꯨꯟꯁꯤꯕꯒ ꯕ꯭ꯔꯤꯕꯥꯁꯤꯜꯒ ꯃꯌꯥꯝꯅ ꯀꯩꯀꯩ ꯍꯥꯏꯔꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯃꯃꯝ ꯄꯥꯕꯤꯔꯒ ꯖꯁ ꯀꯃꯦꯟꯠꯁ ꯀꯃꯥꯏꯅ ꯔꯤꯌꯦꯛ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃ ꯌꯦꯡꯅꯁꯤꯅꯦ Congratulations, bro. Absolutely incredible. Most humble person with the most insane physique. Thank you, bro. I ꯊꯥꯒꯠꯄꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯤ ꯌꯥꯝꯅ ꯆꯝꯃꯦ ꯍꯥꯏꯁꯦ ꯌꯥꯝ ꯆꯝꯕꯖꯥꯠꯅꯣ ꯑꯗꯨꯝ ꯆꯝꯕꯅꯤꯗ amazing condition is on point. Sometimes I'm on in condition like sometimes condition dazu laktaba yawe stage to great so sharing the stage with Jam. Thank you haidam ha. ꯑꯥꯝꯂꯦꯁ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯁꯤꯅ ꯍꯥꯏꯁꯦ ꯑꯗꯨ ꯍꯥꯏꯔꯛꯑꯅꯤ ꯉꯁꯤꯗꯤ ꯖꯦꯀꯦꯠ ꯂꯤꯠꯂ ꯂꯥꯛꯆꯔꯕꯅꯤ Sawa. ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎꯕ ꯖꯤꯝꯗ ꯇꯧ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕꯗꯤ ꯈꯪꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯁꯟꯗꯦꯁꯨ ꯇꯨꯝꯃ ꯂꯩ ꯅꯣꯡꯇꯁꯨ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯨꯗꯦ ꯇꯧꯔꯤꯕ ꯍꯣꯞꯄꯨ ꯎꯁꯜꯂꯛꯇ꯭ꯔꯦꯗ ꯇꯥꯔꯦ ꯁꯤꯃꯗꯤ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯤ
even if not drug, he is already on high doses of steroid. Hey, simadi kai kai do na khang de sidi personal choice na ni. Ai na han ba taw su na te. Ado risk ka benefit ka do yenga. Ado ma haidar. Ado ma haning. Ani hana nang natural oina Hoi ai 9 years completely adum natural oina sanajare. Competition du mang nam thokjagre. Aduga ai gi goal du gi matungina. My personal choice na haning simadi. Bodybuilder singje chaba da taw lei je kai gi no. Nutrition is must. Nutrition yauda di sakju fajaroi skin ju fajaroi muscle ju fajaroi sam ju fajaroi sam ju ha protein yauda di kili da atopa kenoga nutrient adu gi na haijani See comments hantak ki mal. Congratulations, we are proud of you. Full support. Proud to be Northeast. Recently ki oido mal da sis. Adum hadi Northeast ki mine pira ko mal sis. Adum thank you. Ma hajani hadi Northeast ki kitang Northeast bridge kitang different way do dum mainland do uning hada hana dai su. Da se sakju faze kai sage yam ngau ai man vui na thore ni tawri jai mayamna nuksibi dana haita Body shamdat laga snow mark the photo shoot taru shiro handak ti hai. Ai khwai pa mo pham de snow je. Hana sam taw gre ing ba sang da ni de. adu ne amle sam le laga Ing ba sang de du matang de. snow is sati chalo mo ra ba Ma pham mani chakre. mo Mugre Manali ga sikim ga ingwe ka yum da hojik ti ingye ba yum da de dum jacket lila lai chene do snow mark da ing de slow to dig there muscle city haurani second breast go the most expensive se oi this commenting ni ba loi ka re se ti adre gym sanar ga body shame su khudom bi da dum ung doi lai si part ti kai haidu na khang de muscle lai ada matang su lai really great motivation whole generation are there kai thank you even motivation when lobi ba khotpi ba ai am matik sa ja de na khan se la sem tang ying o show up yam thousand ya show up yam thousand ing ma le si ma de kai haidu na khang de adum Hoi sanari je chai Hoi sanari flex ka taw jadi kai no da sanari ba games na wai da bani ka flex tawdra di flex ka tawdradi मैम से अदम अदने ngasagi social media da thokpanina adum sigi comment se positive negative comment se adum la ni ba ko ado sigi positive negative comments na yam khoida effect obu yawi natraga yam motivational obu adum yawi ado sumaina mina comments pe ready no yin khala iba sai keno nga tani athlete nga tani coach nga tani jana sumaina mina ga social media da encourage ta pa natraga negative comment pe no kai pawi ado overall loina adu the negative su dum thengnai adu positive su the my pv ratio am pai adu negative su or su positive or su sumaina yeng de piro yeng bi se yam ko yam harau he ta marom ai ko khona jari me am do adu gi dum kaino mari progress chali haiba do mina comment am piri je na chatli haiba du mai khal koi level of story du mai positive वगैरह handle to wa hai dam ne ha mi negative pire ha ga sukthar ga to ka da banate hai tare adune ana positive solution bini negative to jo as a motivation on lauraga apply to wa hai dare against the ngamoi ha do ngamni utke tawra utke ha da adi pot ta adu mai na hai dare bodybuilding torom dadi kari torom ne physical education teacher I master lo sha ayu wakal da physical education teacher ma palan se panna body agi do oiba ka imana bu oi gre he ka salary su phang gre ka leina ade phd tau du ne ka imana ba ai bench mamang maning lo ai doctor lo nap kre nap ka do ba ni jo ai ka tang ne ya hau da ba khoi base da hai da maximum doctor lo nap kre ai ka tang ne from the trainer line da su mai sa kre je mai na dom da salam ni khale jo doctor na pa ai su da dum makha study makha sa taram be ai anthropology hana dum tawjare dum makha sa taram be natraga sports ta ha ga bodybuilding torom da ga di ai football torom da ma ai khaide pam ke no bodybuilder me am gi natraga athlete me am gi je me am na khaide ke no to bu je nutrition diet se adum oi dana go cheat meal da khaide pam cheat meal je
ꯅꯪꯁꯦ ꯉꯁꯤꯁꯦ ꯆꯥꯅꯤꯡꯕ ꯆꯥꯖꯧꯔꯣ ꯊꯥꯗꯣꯛꯄꯗ ꯅꯪꯅ ꯑꯍꯥꯟꯕꯗ ꯄ꯭ꯂꯥꯟꯒꯗꯣ ꯄꯣꯠꯁꯦ ꯀꯩꯗꯣ ꯃꯤ personal choice but ꯑꯩꯒꯤꯁꯦ ꯈꯪꯗꯦ ꯒꯨꯂꯥ ꯑꯩꯁꯨ ꯑꯗꯨꯝ ꯆꯞ ꯁ꯭ꯋꯤꯠ ꯈꯔ ꯄꯥꯝꯃꯦꯗ ꯗꯣꯅꯠ ꯀꯦꯛꯀꯨꯝꯕ ꯗꯣꯅꯠꯀꯨꯝꯕ ꯈꯔ ꯑꯗꯨꯝ ꯄꯥꯝꯃꯦ ꯀ꯭ꯔꯦꯚꯤꯡ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯁꯦ ꯀ꯭ꯔꯦꯚꯤꯡ ꯑꯁꯤꯃꯗꯤ ꯃꯣꯔꯣꯛꯇꯨꯗꯤ ꯍꯥꯟꯅ ꯀ꯭ꯔꯦꯚꯤꯡ ꯂꯩꯇꯦꯕ ꯃꯣꯔꯣꯛ ꯊꯥꯛꯄꯗꯨꯗꯤ ꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯦꯌꯔꯗ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕ ꯊꯕꯛꯁꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯑꯦꯆꯤꯞ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗꯀꯣ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯃ ꯇꯧꯔꯗꯤ ꯏꯀꯥꯏ ꯅꯠꯇ꯭ꯔꯒ ꯁꯤꯃ ꯇꯧꯔ ꯀꯩꯗꯧꯕꯩꯅꯣ ꯑꯩ ꯇꯧꯔꯤꯗꯣ ꯀꯥꯏ ꯈꯟꯕ ꯃꯣꯃꯦꯟ ꯑꯗꯨꯝꯕꯗ ꯌꯥꯎ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯥꯎꯈꯤꯗꯧ ꯃꯥꯜꯂꯦ ꯑꯍꯥꯟꯕ ꯁꯣ ꯊꯣꯛꯄꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯑꯣꯏꯖꯩꯌꯦꯅ ꯈꯟꯕ ꯑꯦꯊꯂꯤꯠ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯃ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯃ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯃ ꯁꯤ ꯀꯅꯥ ꯑꯣꯏꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯦꯛ ꯇꯥꯛꯄꯤꯔꯤ ꯑꯣꯖꯥꯁꯦ ꯑꯩ ꯑꯣꯖꯥ ꯔꯤꯁꯤꯀꯥꯟꯇ ꯂꯥꯏꯊꯣꯟꯖꯝ ꯑꯗꯨꯒ ꯕꯣꯕꯤ ꯑꯔꯥꯝꯕꯝ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯄꯥꯝꯖꯕꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯤ ꯁꯦꯅꯤꯌꯔ ꯃꯌꯥꯝꯗꯤ ꯂꯩꯈ꯭ꯔꯦ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕꯗ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯩ ꯃꯣꯏ ꯑꯅꯤ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯍꯥꯏꯔꯒꯗꯤ ꯔꯥꯏꯟ ꯇꯦꯔꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯣꯖꯥ ꯃꯩꯄꯥꯛ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯛꯄꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯗꯤ ꯃꯩꯄꯥꯛ ꯀꯣꯟꯅ ꯑꯣꯖꯥ ꯕꯣꯕꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯍꯥꯏꯔꯗꯤ ꯑꯅꯤꯒꯣꯁ ꯀꯔꯦꯟꯂꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯒ ꯑꯥꯎꯠꯁꯥꯏꯠ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯔꯒꯗꯤ ꯃꯥꯏꯠ ꯃꯦꯟꯖꯔ ꯑꯗꯨꯗꯒꯤ ꯑꯥꯔꯅꯣꯜꯗꯤ ꯀꯌꯥꯕꯨ ꯉꯥꯎꯗ꯭ꯔꯦ ꯃꯥꯏꯠ ꯃꯦꯟꯖꯔ ꯑꯗꯨꯒ ꯔꯥꯏꯟ ꯇꯦꯔꯤ ꯑꯅꯤꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯗꯥꯏꯠꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯗꯥꯏꯠꯀꯤꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄꯗꯁꯨ ꯍꯪꯉꯤꯀꯣ ꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯨꯗ ꯐꯨꯗꯅꯦꯅ ꯅꯪꯅ ꯈꯟꯖꯕꯁꯦ ꯅꯪꯒꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯒꯣ ꯇꯨ ꯐꯨꯗꯁꯦ ꯁꯤꯁꯦ ꯀꯩ ꯑꯣꯏ ꯃꯦꯟꯁꯦ ꯆꯤꯀꯟ ꯂꯩꯔꯦ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯑꯗꯨꯒ ꯐꯤꯁ ꯌꯨꯝꯗꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯊꯣꯡꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤꯗꯤ ꯃꯦꯜꯁꯦ ꯏꯁꯥꯅ ꯉꯥꯛꯇ ꯁꯦꯝꯃꯦ ꯌꯨꯝꯗ ꯁꯦꯝꯃ ꯊꯝꯃꯝꯕꯁꯦ ꯍꯥꯎꯔꯝꯗ꯭ꯔꯗꯤ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯑꯗꯨꯝ ꯁꯦꯝꯖꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯌꯦꯔꯨꯝ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯑꯗꯩꯗꯤ ꯐ꯭ꯔꯨꯠꯁ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯩꯗꯤ ꯑꯩ ꯀꯌꯥꯗꯤ ꯍꯩꯒꯟꯗꯦ ꯑꯩꯅꯕꯨ ꯊꯣꯡꯉꯕ ꯑꯩ ꯑꯗꯨꯝ ꯍꯥꯎꯖꯗ꯭ꯔꯦ ꯏꯁꯥꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯗ ꯑꯩꯁꯨ ꯊꯕꯛꯁꯤ ꯆꯤꯟꯕꯒꯅꯦ ꯍꯥꯏꯗꯤ ꯊꯕꯛ ꯄꯩꯁꯥ ꯇꯥꯟꯕꯅꯦꯅ ꯆꯠꯂꯤꯁꯦ ꯂꯝꯁꯦ ꯑꯔꯥꯞꯄ ꯁꯨꯝ ꯉꯥꯛꯇꯁꯨ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯀꯌꯥ ꯆꯠꯇꯦ ꯑꯗꯣ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗ ꯃꯇꯝꯗ ꯁꯨꯝ ꯆꯪꯕꯅꯤ나 ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯥꯝ ꯊꯦꯡꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯑꯌꯥꯝꯕꯗꯣ ꯇꯧꯕꯤꯔꯝꯃꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯧꯕ ꯀꯥꯏꯁꯦ ꯈꯤꯇꯪ ꯈꯛꯇꯪꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯈꯔ ꯌꯥꯎꯕꯒꯤ ꯑꯩꯁꯨ ꯉꯝꯃꯤꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯣꯏꯅ ꯀꯩꯅꯣ ꯚꯤꯗꯤꯑꯣꯒ ꯅꯝꯃꯒ ꯃꯌꯥꯝꯁꯨ ꯊꯧꯅꯩꯗꯅ ꯁꯤꯒꯤꯗꯤ ꯑꯗꯨꯝꯕꯒꯤ ꯚꯤꯖꯟ ꯑꯃꯒꯗꯤ ꯂꯩꯕ꯭ꯔꯥ ꯗ꯭ꯔꯤꯝ ꯑꯃꯒꯗꯤ ꯂꯩꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯦꯖ ꯑꯃꯒ ꯍꯥꯡꯉꯒ ꯍꯧꯖꯤꯛ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯇꯧꯔꯛꯏꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯆꯧꯕ ꯗꯦꯜꯂꯤ ꯍꯔꯤꯌꯥꯅꯥ ꯃꯨꯝꯕꯥꯏ ꯁꯨꯝꯕꯗꯩ ꯉꯥꯛꯇꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯁꯨꯃꯥꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯅꯤꯡꯉꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯇꯝꯅꯤꯅ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯄꯤꯔꯛꯀꯗꯣꯏꯕ ꯁꯤꯁꯤꯅ ꯍꯩꯕ ꯁꯄ꯭ꯂꯤꯃꯦꯟꯕꯨ ꯑꯃ ꯑꯣꯏꯔꯣ ꯆꯪꯉꯦ ꯁꯤꯗꯤ ꯀꯥꯟꯅꯕ ꯂꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯩ ꯔꯤꯁꯣꯔꯁ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯣꯏꯒꯤ ꯕꯤꯒꯦꯁ ꯅꯦꯛꯁ ꯕꯤꯛ ꯁ꯭ꯇꯦꯞꯁꯦ ꯍꯥꯏꯗꯤ ꯕꯤꯒꯦꯁ ꯗ꯭ꯔꯤꯝ ꯑꯃ ꯑꯩ ꯁꯤꯃ ꯌꯧꯔꯗꯤ ꯑꯩ ꯄꯦꯟꯖꯔꯅꯤ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯑꯗꯨꯝ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅꯤ ꯄꯦꯟꯕ ꯑꯗꯨꯝ ꯅꯥꯏꯗꯦ ꯃꯤꯑꯣꯏꯕ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯝ ꯑꯃꯗꯤ ꯂꯣꯏ ꯂꯩꯅꯩꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯅꯪꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟꯗꯁꯨ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯣ ꯁꯤꯃ ꯐꯪꯉꯗꯤ ꯑꯩꯒꯤ ネꯛꯁ ꯕꯤꯛ ꯊꯤꯡꯅꯤ ꯑꯩꯒꯤ ꯕꯤꯛ ꯗ꯭ꯔꯤꯝꯅꯤ ꯍꯥꯏꯕꯁꯦ ꯀꯩ ꯑꯗꯨꯝ ꯃꯤꯑꯣꯏꯕꯁꯦ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯕꯤꯛ ꯁ꯭ꯇꯦꯞꯇꯣ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤꯃꯗꯤ ꯍꯥꯏꯗꯤ ꯐꯪꯗꯣꯏ ꯄꯣꯠꯇꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯖꯔꯒꯦ ꯐꯪꯉꯀꯥꯟꯗ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯁꯤꯃ ꯍꯥꯏꯕ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯃ ꯐꯪꯉꯦ ꯅꯦꯛꯁ ꯑꯃ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯒ ꯃꯔꯛꯊꯠꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯒꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯁ꯭ꯄꯣꯟꯁꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯡ ꯒꯤ ꯃꯃꯤꯡꯁꯨ ꯈꯔ ꯍꯥꯏꯐꯦꯠ ꯄꯟꯖꯍꯧꯒꯦ ꯑꯦꯄꯤꯁꯣꯗꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯑꯍꯥꯟꯕꯗ ꯗ ꯇꯦꯕꯜ ꯕꯥꯏ ꯀꯤꯔꯥ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯦꯕꯜ ꯁꯦꯠ ꯑꯞ ꯇꯧꯔꯤꯁꯦ ꯇꯦꯕꯜ ꯕꯥꯏ ꯀꯤꯔꯥ ꯖꯦꯁ ꯂꯥꯏꯁ꯭ꯔꯝꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯁ ꯒꯤꯐꯇꯤꯡꯗ ꯌꯥꯎꯕ ꯎꯅꯥꯋꯥꯅꯥ ꯕꯤꯗ꯭ꯌꯥꯔꯠꯇꯟꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡ ꯁ꯭ꯄꯦꯁꯇꯨꯅ ꯌꯥꯎꯜ ꯖꯜ ꯌꯨꯊ ꯅꯦꯠꯋꯔꯛꯀꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯤꯐꯇꯤꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯐ꯭ꯔꯣꯗꯤꯇꯦ ꯁꯅꯥꯇꯣꯝꯕꯤ ꯊꯣꯛꯆꯣꯝꯒꯤ ꯑꯗꯨꯒ ꯆꯥꯅꯕꯒꯤꯗ ꯕꯦꯛ ꯕꯥꯏ ꯈꯦꯜꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯇꯔꯤꯡꯒꯤꯗ ꯑꯣꯔꯥ ꯀꯦꯇꯔꯤꯡꯅ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯒꯤꯐꯇꯤꯡ ꯑꯥꯏꯇꯦꯝ ꯑꯃꯗ ꯑꯄꯥꯟꯊꯣꯏꯅ ꯑꯣꯖꯥ ꯑꯄꯥꯟꯊꯣꯏ ꯑꯦꯝ.ꯌꯨꯒꯤ ꯑꯄꯥꯟꯊꯣꯏꯅ ꯁꯨꯕꯤꯀꯥꯔꯠꯁꯨ ꯑꯃꯃꯝꯁꯨ ꯍꯥꯞꯄꯤꯔꯛꯏ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯍꯥꯏꯗꯤ ꯌꯪ ꯑꯦꯊꯂꯤꯠ ꯑꯃ ꯑꯣꯏꯅ ꯌꯪ ꯀꯣꯆ ꯑꯃ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯃꯊꯛꯈꯩꯒꯤꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯍꯧꯒꯠꯂꯛꯏꯕ
ꯌꯨꯠ ꯃꯌꯥꯝ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥ ꯃꯌꯥꯝ ꯖꯦꯟꯖꯤꯒꯤꯀꯣ ꯃꯣꯏꯗ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯦꯊꯂꯤꯠ ꯑꯃ ꯑꯣꯏꯅ ꯅꯣꯏꯅ ꯊꯦꯡꯅꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯤꯄꯤꯠ ꯇꯧꯗꯅꯕ ꯅꯠꯇ꯭ꯔꯒ ꯅꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯅ ꯃꯣꯏꯗ ꯄꯤꯕꯤꯅꯤꯡꯕꯁꯦ ꯀꯩ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯅꯒ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯑꯦꯗꯚꯥꯏꯁꯀ ꯄꯤꯕꯗ ꯌꯥꯝ ꯃꯇꯤꯛ ꯆꯥꯖꯕꯗꯤ ꯅꯠꯆꯗꯦ ꯕꯠ ꯑꯗꯨ ꯀꯩꯅꯣꯝ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯕ ꯂꯦꯞꯀꯅꯣ ꯑꯩꯈꯣꯏꯅꯕꯨ ꯑꯦꯆꯤꯞ ꯇꯧꯒꯦꯅ ꯈꯟꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯐꯪꯗꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ ꯐꯪꯕꯅꯦ ꯂꯥꯏꯅꯁꯨ ꯑꯗꯨꯝ ꯅꯪꯒꯤ ꯋꯦ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯍꯣꯠꯅꯕ ꯂꯦꯞꯀꯅꯣ one day ꯍꯥꯏꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯈꯥ ꯊꯥꯕꯁꯤꯡꯗ ꯑꯩ ꯏꯊꯛ ꯊꯣꯡꯕꯈꯩꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯈꯥ ꯊꯥꯕꯁꯤꯡꯗ ꯍꯥꯏꯖꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯍꯣꯠꯄꯨ ꯍꯣꯠꯅꯔꯒꯗꯤ ꯑꯗꯨꯝ ꯏꯁꯣꯔꯅ ꯑꯩ ꯂꯝꯕꯤ ꯑꯩꯅ ꯄꯥꯝꯖꯔꯤꯗꯣ ꯑꯗꯨꯝ ꯐꯪꯍꯜꯂꯛꯀꯅꯦꯕ ꯃꯇꯝ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯐꯪꯗꯕ ꯌꯥꯏ ꯃꯇꯝ ꯆꯪꯕ ꯌꯥꯏ ꯑꯗꯨ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯐꯪꯉꯛꯀꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯒꯣ ꯂꯩꯇꯕ ꯑꯩꯈꯣꯏ ꯒ꯭ꯔꯣꯠꯇꯣ ꯏꯒꯣꯗꯨꯅ ꯍꯥꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯣꯂꯨꯛꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯅꯣꯂꯨꯛꯄꯅ ꯑꯗꯨꯝ ꯈꯣꯏꯔꯝꯕ ꯂꯩꯕ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨ ꯈꯤꯇꯪ ꯅꯣꯂꯨꯛꯅ ꯍꯥꯏꯗꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯁꯦꯝꯕꯤꯔꯛꯄ ꯃꯤ ꯃꯁꯛ ꯈꯪꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝꯁꯨ ꯀꯩꯅꯣ ꯌꯥꯝ ꯏꯟꯁꯄꯥꯏꯔꯤꯡꯁꯨ ꯑꯗꯨꯝ ꯑꯣꯏꯔꯒ ꯌꯥꯝ ꯌꯪ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣই ꯁꯞꯄꯣꯔꯠ ꯇꯧꯅꯕꯁꯨ ꯑꯗꯨꯝ ꯍꯣꯠꯁꯨ ꯍꯣꯠꯅꯔꯤꯀꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯍꯥꯏ ꯑꯗꯨꯗꯨꯒ ꯑꯉꯥꯡꯈꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯕ ꯉꯝꯗꯕ ꯑꯉꯥꯡꯗꯒꯤ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯃꯁꯥꯅꯕꯨ ꯏꯟꯇꯔꯦꯁ ꯂꯩꯇꯥꯔꯗꯤ ꯑꯗꯨꯝ ꯈꯔ ꯇꯥꯛꯄꯤꯕꯁꯦ ꯑꯗꯨꯝꯁꯨ ꯇꯧꯔꯤꯗꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯌꯪ ꯑꯣꯏꯅ ꯅꯣꯏꯅꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯅꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯀꯣ ꯑꯗꯣ ꯍꯦꯟꯅ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯄꯣꯁꯀꯤ ꯁꯥꯏꯠꯇꯒꯤ ꯅꯕꯥꯅꯤꯗꯁꯨ ꯕꯦꯁ ꯋꯤꯁꯦꯁ ꯄꯤꯖꯔꯤꯀꯣ ꯑꯗꯨꯒ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗꯁꯨ ꯑꯍꯦꯟꯕ ꯑꯦꯆꯤꯞꯃꯦꯟ ꯄꯨꯔꯛꯄ ꯉꯝꯕ ꯃꯅꯤꯄꯨꯔꯒꯤ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯨꯝ ꯂꯣꯏꯅꯃꯛꯀꯤ ꯃꯥꯏ ꯄꯨꯔꯛꯄ ꯉꯝꯕꯗꯨ ꯑꯣꯏꯁꯅꯨꯅ ꯄꯥꯎꯃꯤ ꯄꯣꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ